Kromzari, Times of Manipur TOMTV talking point meng tabiri wisibu ahan mga tara mauksiri. Ngasi kuni pujang topic asi maruina hauzi Manipura achauba chaitheng mapiriba nisa. Tungan nisa makal kiana akoi ki society sida landarak pa amarom dana hauzi Moreh dagina Imphal pawagi lambi sida tuan ba hadak tuan ba makal ki hidak sing ku tablet aduga te polam kya do sisu mutak ta koi sana mayama smuggling torpa masi kari maram de kamai tawdana tawrei ba duga hauzi fawbada law enforcement agency ki mekai dagi hariba king pincing na si phaba ngamdreba kari maram gino masi ki issue si yam kuire decade kya dagi dum chatharaga lai masi kamai tawdana koi honagani aduga koi society piriba checheng asi kamai ngak thokuni haibsi mata na khana nabi dama tuan ba panelist masi koi ki student lengchim du leire ai yet thangda leiba sina koi nungthal ki paw se kangla paw ki chief editor oina tho bubiriba agiamba P.IBOCHOUBA ni TOMTV tara mauksari aduga koi mayai thangda leiba sina koi matam sangna tuan ba civil society organization singda thabak buraba matungda koi atomba apex body amune sulaiba united committee manipur UCM gi president tho bubiriba koi baza SUNIL KARAM ni zaslim tara mauksari aduga matai thangda leiba sina koi mayai ka bani sagi mayakta koi tuan ba awareness camp program kya pangthuk tana mairoi sing da su adugumba information do pin na bo hondariba so thodang yariba akhoi yamna naha odiba haibatai kada gi khoi general secretary to ga BP ki in charge pubiriba gi naw khoi GEETCHANDRA mangang utara maushari ai ahan bada GEETCHANDRA hana lakchage amna naha odiba nisagi lam su yamna kana hondariba ni masi thingna bo honadana GEETCHANDRA jik tuan ba nisagi mayukta khoi awareness program pi dana kada na chu pakhalagli cherak sida khoi handak tha amani sida koi Imphal Moreh lambi da phagalakliba koi hidak si haiba tare makal gi drug si haiba tare in crore phagat pangak tani masida kamaini yengbi maru oina koi nisage mai ko changkhilakpa adumba organization amagi leader amu oina aduga leireiba si pire si thingsi kamaini yengbi kadagi mai degi thamji akoina state sida mamang dagi hauna sigi drug puthok pusin gi putok sin to hogi trafficking route ama haibetare hogi golden triangle hogi Thailand Laos Cambodia sida leiriba sigi golden triangle drug sungbugi khwadi chaw mafam oiriba masidagi putopagi route ama hogi Manipur se phawraga chatpanina masidai hogi mamang dagi hona drug putok pusin toba adagi adum phagatpa adagi phaba ngamdaba sugu mayam ama leigre adu state sida hogi laiba problem di kaino hakana state ki leiriba naharo yumbirel mayam inkhalaiba mayam sing asidi drug sida irak narakanda ngasidi hoi hamchat hamboi naraba tungi adumba asa leiraktaba adumba yumbirel ngakta ngaisal abane sigi tangkak sida hoina mamang da su sigi thodok sing mamang da chauchoba phagiba mayam leire Indian Army gi achoba officer phagat khiba adigi ate crore gi khujing oiga phagiba mayam leire adu hairiba drug sing si karbar tawraiba si kanano haina chuna yengba matamda hoi misam amana drug icham chamba lairaba amana masi karbar tawbudi oide hoi phagatpa budi asai moina paisa khar piraga putok pusin tawriba adugumba hoi scapegoat haibitare madumba kharadi oi but adubu asuk yamna lupa crore gi drug putok pusin tawrai sidi asai mi masana di natte hajari masi de tongan ba nexus sakti leiba sarkar gi onbe ai natraga atop kana gino khut yaura kanda mamang dasu even yauri dani hoi matamdagi lengak ki mioi sing yauramba aduna sigumba si involved tormbagi case me am lei hajriba aduna masdai da drug karbar tawrai basi masi hoi meyamna haidok na da boiwani kana samnai habesidi dum meyamna khangba wahang amakhdi oi adubo khoina sida thamjaningi di state ki koi gi naharo yumbirel mayam inkhalaiba mayam se masi kangkhul muthatna bagi damakta asi akoi Manipur gi potential akoi gi sana khona bada like lesu da natraga hiram ataida akoi art and culture da adumatik mangjil thari bale bak sing asi di drug to ina mangjil tha bale ba amauji oikhala bane HIV and AIDS te zu asi Manipur se 6 prevalent state yauri bani adigi youth thakbada oro natraga atai drug se akoi Manipur se adu makok thangba India gi state manung oikhala bane aduna sigi thak si yorona bhonna bada nasai gi state sida leiriba government ki natraga atai sakti paiba mioi sing involved torumbagi swai sida masigumba involved torumba mi sing se ngasi pawda kaya amyamna dandi pi khrabage habse chopu question ma swai lay hadi drug ti puthok pusin tawba mayam leir pa crore kaya gi mayam pharaga su phariba mi mara leire hariba mi sing phagatuna madu
chap chaba madugi dandi pi gi bisi kayam yam leirabage hantak ta ngarang handa anova ma akhoi 2000 ai chap chaba de ningsing de madu chahi taram ki mamang ge ma phagalaga handak conviction pi gi be ma lei aduna tana thoidongna sai sida hana khoi mamang da army ki colonel phaga ki dum hoi case tu budi lairi but ma adum free da thadok poi mong am da hoji lairi hajariba adigi sida tana mamang da khoi gi ADC ki chairman hoi matam dugi chandel gi ADC ki chairman adu bawda draka konana phagat khraga hoji mi du kadai da leigre si bawda thiba phangdana hoji leiri bane aduna sigi timing sida sai gi drug puthok pusin tawre haiba post sida sai public na di chang pharu busu ya banate phari ba pothu even hoi civil society or kada na heda sankalam madu dandi biru ba ya banate de khoina pharu ba ngam basu oide manam di more lambi si mayam khangbi dungai khoina sapam dam check point ngak tane ba khoina kayumom puthok pusin tawda loina ma da phak tana khot tana yeng tana pur kadoi ne ba adu sigumba lupa crore kya gi drug pur isidi kayum nexus kara kana security forces kara natra kana gano natraga madu backing da chaung leibena ra madu tawrakana por ai neba adu phabudi dum phai adu pubudi lepte hajeriba adu masi lepte si maram si karigino ha kanda asigumba chenare haiba mi do chapchana ngasagi Malaysia da Indonesia da drug ka konana pharga di hang tawriba capital punishment piri sumaina Manipur da su natra India da su tawtaraga di madugi changse kharam khai di handaga ne adu bo khoi sida di madugi system do leitaba ni na drug crore kaya gi pharaga su madugi phariba mi du da scapegoat got ama pirani magi paisa khara pige khoke hainar be ama torbe admai tor mi se aduna matam khara leraga magi charge sheet ta kai akom bo khopa mayam le helakanda paisa khara pratishat thadorokpa si dum yaudaba nate mamang da su mayam haina heroin number 4 mayam phagar khara adu yam olam ga to khiba glucose olam dum yaudaba nate hajari aduna swai sida sigum drug putopusin tawriba sigi masi thingnabay dam ka koina chap chaba punishment se ek sai NDPS ek narcotic drugs and psychotropic substance ek 1985 se masi khara hena strengthen to halakanda akoi maral leiba sigum drug ka kona na phagalaba khudam changram yauna pharaba mi sing sidi masi lem thabam thokte haibasi ma ham thamjage aduga hoji khoi state ki su yamna progress leiba amna khoi gi state ki oina fast track court ama drug ki oina linkat khre ikui kui dringa da adu fast track court linkat khre su fast track court se hoji kaya mayamna thabak tawri masina kaya mayamna hojik phawda masi trial chathari aduga masi dandi kayam pigrage habisidi public te yam chawba wahang amadi oiri bane aduduna masi mamangda khoigi nupi ngang da sathaba mi minegi di conviction thunu pigiba akhoi thengnagre but drug kisida su ngasagi drug ka nupi ngang gi se masi yam chawba issue ne hajeriba drug si su ngasagi mi amakak tu nate mahang ga dori di hoi nupi ngang du gidi mi amaka natra anika ai adu su yam chawbai su di oi but drug ai bisina de khoi gi naharol mayam khoi gi khunai sima pura motat pa yabagi film la ka doi ne adu sida su sagi adu da lo importance to lobi you plus som da su masida da fast track on kali da madugi chap chaba wahan tok to le kan da madu hairiba asigum drug ka konan chenaraba adagi drug ka konan masi pharaba mi sing du di athuba da masi punishment yamna quick trial hai tare masi tobira kan masi punishment pibo do madu pamjai Pasal hom thami, just nila sige. Just ningi min kamai ni yang di maru na drug ki piri baca tiang si haji society da kamai ni yang biar duga. Hari ni lambi si da hari ba suki mati saya tara kunci da pagal le bersi hendak thama ni om si da mungkin na cawang ni pai pa crore ngak ni pai sing si. Itu civil society organisation ki leader ramu na kamai ni yang biar. Masih koi ki taseng na harakan na koi na thamjani wa haragadi macam masu kerapa beduna. Woro acho mayam phari ana hojik ta seng nara kana khoi ge hojik lenga Manipur gi lenga am lare sigi yam sab farm determination to ga ba ge will lama sim change ade somda government of India gi se Manipur da leriba Manipur gi lenga khaksina ngasa gi drug ki oiba khara phana ba gi ba gi keno do di free flow do di khara di thimanga mi but pangting thimbangam da bi pochi khoi le di somda gi khoi gi mapan da gi ma dei da khoi gi tongan ba Sina koigi South East Asian highways ki lakaduru ba mayam sing sina maram morkanda sigi mafam sida drug ki kari to si mayam le aduna hawjik phabagi chang si khraga ju henkala ibe potchi somda koi tasena kan government of India ki mieng si yam kanna sangba phayeng khaleba adu masi government of India ju sangde ba mamdi border area ni masida kari gumba country ma tarok matamda ai khoi gi country si safe side to ge hai taragadi akoigi lari miyam singsi masama ufana lainaba romda tawdradana
ꯑꯗꯨꯁꯨ ꯑꯩꯈꯣꯏꯒꯤ ꯂꯥꯏꯕꯛ ꯊꯤꯔꯤꯗꯤ ꯑꯩꯈꯣꯏꯒꯤ ꯅꯣꯔꯠ ꯏꯁꯀꯤꯗꯗꯤ ꯃꯅꯤꯄꯨꯔꯒ ꯇꯥꯏꯅꯔꯤꯕ ꯖꯒꯥ ꯃꯌꯥꯝꯒ ꯐꯥꯎꯔꯤꯕ ꯖꯒꯥꯁꯦ ꯁꯤꯒꯁꯨ ꯑꯣꯏꯔꯤꯕꯅꯤꯅ ꯇꯁꯦꯡꯅ ꯍꯥꯏꯔꯀꯥꯟꯗ ꯑꯇꯩ ꯑꯇꯩꯗ ꯕꯣꯔꯗꯔꯗ ꯂꯩꯔꯤꯕ ꯃꯌꯥꯝꯁꯤꯡꯁꯤꯒꯗꯤ ꯊꯣꯏꯗꯣꯛꯄ ꯑꯗꯨꯝ ꯈꯦꯠꯅꯩ ꯂꯣꯏꯅꯃꯛ ꯑꯗꯨ ꯃꯅꯤꯄꯨꯔꯗꯗꯤ ꯋꯥꯏꯔꯦꯁ ꯁꯣꯝꯗ ꯂꯩꯔꯤꯁꯦ ꯄꯣꯂꯤꯇꯤꯀꯦꯜꯂꯤ ꯌꯦꯡꯉꯁꯨ ꯀꯟꯇ꯭ꯔꯤ ꯑꯃꯒꯤ ꯔꯤꯂꯦꯁꯟꯁꯤꯞ ꯏꯁꯇꯥꯕ꯭ꯂꯤꯁ ꯁꯥꯒꯠꯂꯛꯄ ꯃꯇꯝꯗꯁꯨ ꯑꯩꯈꯣꯏꯅ ꯑꯗꯨꯝ ꯌꯦꯡꯉꯦ ꯃꯁꯤ ꯑꯩꯈꯣꯏꯒꯤ ꯆꯥꯏꯅꯥ ꯐꯦꯛꯇꯔ ꯁꯤꯒꯨꯝꯕꯒꯤ ꯏꯟꯗꯤꯌꯥꯒꯤ ꯃꯌꯥꯝꯒꯤ ꯔꯤꯂꯦꯁꯟꯁꯤꯞꯁꯤꯗ ꯌꯦꯡꯉꯀꯥꯟꯗ ꯁꯦ ꯇꯁꯦꯡꯅ ꯍꯥꯏꯔꯀꯥꯟꯗꯗꯤ ꯁꯦ ꯒꯣꯔꯃꯦꯟ ꯑꯣꯐ ꯏꯟꯗꯤꯌꯥꯅꯁꯨ ꯁꯦ ꯃꯅꯤꯄꯨꯔꯒꯤ ꯂꯩꯉꯥꯛꯁꯤꯗ ꯌꯥꯝꯅ ꯊꯧꯗꯥꯡ ꯑꯃ ꯄꯤꯔꯀꯥꯟꯗ ꯌꯥꯝꯅ ꯀꯔꯦꯖ ꯄꯤꯔꯀꯥꯟꯗ ꯄꯨꯁꯤꯜꯂꯛꯏꯕ ꯗ꯭ꯔꯒ ꯁ꯭ꯃꯒꯂꯔ ꯃꯌꯥꯝꯁꯤꯡꯒꯤ ꯐꯥꯅꯅꯕ ꯄꯣꯠꯁꯤꯒꯤ ꯆꯞ ꯆꯥꯕ ꯋꯤꯜ ꯑꯃ ꯂꯩꯔꯒꯗꯤ ꯑꯩ ꯃꯁꯤ ꯀꯩꯁꯨ ꯂꯨꯕ ꯅꯠꯇꯦꯅ ꯈꯜꯂꯦꯕ ꯍꯥꯏꯔꯤꯕ ꯃꯌꯥꯝ ꯐ꯭ꯔꯤ ꯐ꯭ꯂꯣ ꯁꯥꯟꯅꯔꯤꯕ ꯃꯌꯥꯝꯁꯤꯡꯁꯤ ꯐꯖꯅ ꯊꯤꯡꯕ ꯉꯝꯗꯕꯗꯨꯅꯅꯦꯕ ꯑꯗꯨꯅ ꯉꯝꯗꯕꯁꯤꯒꯤ ꯃꯅꯨꯡꯁꯤꯗꯁꯨ तसेंना हारकांदादी अखोगी मणिपुरदा से अतोप कंट्री अमगा से बॉर्डर एरिया दा नकनबदा लान सोकनबदा मतमदुगी मीसिंगदुना ना लाइतुंग दजु थादो हांदोइसे बॉर्डर एरिया दु लेबा लाइकवाइज अतै दजु चमाने समाय तौदना अखोगी मणिपुरदसु मणिपुरगी लेरि मयामसे मणिपुरगी प्रजा मयामसिंजे मागी थवाई हक्चांग पुनमकसे कंखननबगी सिस्टम दे सेमदेबको अदना अइना स्वाइजिदा थमजनिंग वफम मैम से कहीं मसे अंतक था उमरीसी याम फारे से सेरी फागले फारिब मैम से फारे है नतना कोर्ट पुथु अमकांदा मागी हुजिक फाउदा जुडिशियल एंगल दा नत्र कमाई तौरगे है अखोई खंगद्रे अदुगा सिदजु नतना ममांग ममांग द फागिब मैम कक्सु अखोई मसिगी कैपिटल पनिशमेंट म तौरे अखोई तागिते अदु गरांग नांदा अमकक जेल संगनिगी पोसी मतारे अदना अइना तमजनिंग सी सिगी पालेन की मोरेल इंडिया मेमोर सिदा फावरी बसिदी मी मचा मचुगी नग तौदौ नते अदुगा थिट लाउनगा थोलकपदुदी लाइबो गेंजगी गायना खर पुंजर तौजबो वानी सिदी अचौ अछांग शक्ति लेरबा अदुगो मियोय खतन तौबनिना से फाबसु मयाम फागनी अदुगा करबासु मयाम तौगनी थिंगबसु ngमोय अदुगा मसिदा फारे फारे ना हाइजिदी अइना खंजो मतमदा तरागी मनुंगदा 3% कतने लवेबा 7% जिदी तसेना गनदी सिगी ड्रग की लेरी मयाम जे तुम आइदी अदुम थादोंगनी यानबा अदुना थादोंगनी ना हाइरिबा से करिदुना कन अखोइना पाइ हाइबा नते मसिदा ड्रग करवा तौबसिदा आर्मी यावरिमनी पुलिस यावै कोइ पोट लोइ खंगिमनी अदुगा मदु ब्यूरोक्रेट ऑफिसर्स की मिनिस्टर एमएलए सिंगी यावै खुद यावै से कोइ लोइ तानरबा गातनी अदुगी मतकता मो अखोगी सेंटर रोम दगी लाखो यूनियन मिनिस्टर कया से मोरे याउदना हना पोते मानदे मोरे द संगनी गंगना मोरे ददी संगनिंग इंटेंशन से करिनो मोरे दा कोगी फजब टूरिज्म लैदना येंगनिंगाय ओइबो मफम सु लैते अदुगा मोरे द संगनिंग इंटेंशन नमा हे हे यावे से कोई खंगे अदुना हाइरिबा अचो सांग दु चेक तौते अदुना वंस विजिट अमा चप मतमदा कयमा समथिंग हेरोनी दो केजी म कयमा पुगी मतमदा मी दि हौदोक नै अदुमाय तौदना आर्मी ओरो कनो ओरो अदुना मैम से फ्री एंड फ्लो चटनबगी लंबी से मंगंबनी अदुगा हाइरिबसिंग जे तसेना कना सी पुनमुछि थिंगे हाइ तारगदि याम चावना कना मणिपुर लंगा की डिटरमिनेशन गवर्नमेंट ऑफ इंडिया की चंग मियंग को चंगी अन सिगी मनुंग अखोइना उरे को सी एग्जांपल लेबबु अखोगी कनो ड्रग की सिदा यमो 2011 जनवरी अदाइदनी से 25 crore को मदुद यामबनी मदु एयरपोर्ट फागे को लों खंगे मदु फारुबा रंजित काजीजु अखोगी कनो तौगीदना तौ हाउस अरेस्ट तौदे अदु फिम मुक तौगीबनी एसआईटी मुततना लेरे अदे सिगी मरक्सिदसु मुक अखोगी यामना कंट्रोवर्शियल ओइबा पोलम गजु दिल्ली दगी थारइबा मिसिना कंटेक्ट तौबियो खोपियो हाइदना हेनरी को मगायनागा बाय नेम पंजन की बची अइना हाइरिसिंग असि मीडिया की अमसुंग कनोगी मयामसिनो कोतोरगु मयामसिनो अइना हाइबनेबा अदुइ तारदी स्वाइदला इमयामसिंगसि करम मखलगी हेनरी नोगा हाइबसि क्वेश्चन जिनेबा अदुना सिगी वाफमसि लेरकपनिना अखोय मुक असे पालेंदा 2013 अक्टोबर 3 दा पालेंदा कर्नेल को अजित चौधरी एम फारे अदु मी क्या लौतुना फारे अदुइ तारदी सुगु माइना अखोगी मणिपुर पुलिस नगा फारक पोलसिदी यामना टेक्टिकल होइबा याम सेंसिटिव होइबा एरिया खक्तदा इदि तौबु ओरंगमनेना खल्लेबको अदुमाय तौदना हंदकसु मयामंग को ड्रग की फारकपै पोसे अखो वी एप्रिशिएट तौय तबुदु फारिबा मयाम सिंसे से खुदम होनकन से क्रोर से समरी होइबा सि फारे अदु फारे हाइरिबा सिंसि अखोइना येंगसि हेरोनी फारगजु याम फजना कनो अदगी ड्रग की मयाम सिंसे फजना इन पब्लिक ता सिदी सुमाइन तौरी हाइबि खितंग लेतारगदी कोई गवर्नमेंट सु पुलिस सु सिंसियरिटी दुमा कोई उगदमनी अदो वायरस
ꯑꯃꯕꯨ ꯍꯧꯖꯤꯛ ꯐꯥꯒꯠꯂꯛꯇꯅ ꯇꯧꯔꯤꯕꯁꯦ ꯃꯈꯣꯏ ꯈꯔꯒꯤ ꯐꯥꯒꯠꯂꯛꯇꯅ ꯃꯅꯤꯄꯨꯔ ꯒꯣꯔꯃꯦꯟꯅꯁꯨ ꯍꯧꯖꯤꯛ ꯇꯣꯉꯥꯟ ꯃꯗꯨꯗ ꯐꯥꯔꯤꯕ ꯏꯟꯚꯣꯜꯃꯦꯟ ꯇꯧꯔꯤꯕ ꯑꯣꯐꯤꯁꯥꯔ ꯃꯌꯥꯝꯁꯤ ꯄꯨꯛꯅꯤꯡ ꯊꯧꯒꯠꯇꯅ ꯑꯦꯋꯥꯔꯗ ꯄꯤꯕꯕꯨ ꯌꯥꯎꯔꯕꯅꯦꯕ ꯑꯗꯨꯗꯤ ꯁꯤꯒꯤ ꯁꯤꯁꯇꯦꯝ ꯑꯃꯈꯛ ꯂꯥꯛꯑꯦ ꯄ꯭ꯔꯖꯥ ꯃꯌꯥꯝꯒꯤ ꯊꯥꯖꯕ ꯂꯥꯛꯑꯦ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯅ ꯐꯥꯁ ꯇ꯭ꯔꯦꯛ ꯀꯣꯔꯠ ꯂꯤꯡꯈꯠꯇꯅ ꯇꯧꯔꯛꯏꯕ ꯄꯣꯠꯁꯦ ꯃꯁꯤꯗ ꯐꯥꯔꯤꯕ ꯃꯌꯥꯝꯁꯤꯡꯁꯦ ꯌꯥꯝ ꯑꯦꯛꯖꯥꯝꯄꯂꯔꯤ ꯑꯣꯏꯅ ꯀꯦꯄꯤꯇꯦꯜ ꯄꯥꯅꯤꯁꯃꯦꯟ ꯑꯃ ꯃꯊꯪ ꯄꯤꯕꯤꯌꯣꯕ ꯃꯗꯨꯗ ꯑꯩꯈꯣꯏ ꯉꯁꯥꯏꯒꯤ ꯃꯣꯔꯦ ꯂꯥꯏꯟꯗ ꯇꯧꯔꯛꯀꯗꯕ ꯀꯔꯕꯥꯔ ꯃꯌꯥꯝꯁꯦ ꯑꯣꯇꯣꯃꯦꯇꯤꯀꯦꯜ ꯑꯩ ꯍꯟꯊꯈꯤꯅꯦꯅ ꯂꯧꯋꯦꯕ ꯑꯗꯨꯅ ꯁꯤꯒꯤ ꯃꯅꯨꯡꯁꯤꯗꯁꯨ ꯑꯩꯈꯣꯏꯅ ꯌꯦꯡꯖꯅꯤꯡꯉꯤꯕ ꯃꯌꯥꯝꯁꯤꯡꯁꯤ ꯀꯔꯤꯅꯣ ꯍꯥꯏ ꯀꯥꯟꯗ ꯃꯁꯤꯗ ꯌꯥꯝꯅ ꯂꯩꯉꯥꯛꯄꯒꯤ ꯃꯌꯥꯝꯁꯤꯡꯁꯦ ꯁꯤꯒꯤ ꯃꯅꯨꯡꯁꯤꯗ ꯌꯥꯝ ꯅꯨꯡꯉꯥꯏꯅ ꯇꯧꯔꯤꯁꯤ ꯁꯦ ꯂꯩꯉꯥꯛꯄꯁꯤꯡꯅ ꯈꯨꯠ ꯌꯥꯎꯔꯝꯃꯣ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯁꯦ ꯆꯦꯛ ꯇꯧꯗꯣꯏꯁꯨ ꯀꯅꯥꯅꯣ ꯈꯨꯗꯦꯡ ꯊꯥꯕꯤ ꯇꯦꯛꯅꯧꯄꯜ ꯀꯅꯥꯅꯣ ꯑꯥꯔꯃꯤꯅ ꯆꯦꯛ ꯇꯧꯏ ꯁꯦ ꯑꯥꯔꯃꯤꯒꯤ ꯃꯤ ꯌꯥꯎꯔꯤꯕꯅꯤ ꯑꯗꯒꯤ ꯑꯦꯝ.ꯑꯥꯔꯒꯤ ꯀꯔꯤꯒꯤ ꯄꯨꯂꯤꯁꯁꯤꯡꯁꯤꯅ ꯆꯠꯊꯣꯛ ꯆꯠꯁꯤꯟ ꯆꯦꯛ ꯇꯧꯕ ꯃꯇꯝꯗ ꯌꯥꯎꯔꯤꯗꯣ ꯃꯣꯏꯗꯩꯁꯨ ꯑꯗꯨꯝ ꯐꯥꯔꯛꯏ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯑꯩꯈꯣꯏꯅ ꯁꯤꯗ ꯂꯥꯛꯏꯁꯤ ꯃꯊꯟ ꯑꯩꯈꯣꯏ ꯒꯣꯔꯣ ꯆꯠꯈ꯭ꯔꯅꯤ ꯑꯗꯨ ꯁꯤꯒꯤ ꯃꯔꯛꯇꯁꯨ ꯐꯥꯕ ꯑꯃꯨꯛ ꯌꯥꯎꯔꯛꯏꯅꯦꯕ ꯑꯗꯨꯅ ꯍꯟꯗꯛꯇꯤ ꯈꯔ ꯑꯩꯈꯣꯏꯒꯤ ꯏꯟꯇꯦꯟꯁꯟ ꯑꯃꯗꯤ ꯑꯩꯈꯣꯏꯅ ꯎꯔꯛꯏꯅ ꯈꯜꯂꯤ ꯃꯅꯤ ꯐꯥꯔꯛꯄꯒꯤ ꯁꯤꯒꯤ ꯐꯥꯔꯛꯏꯕ ꯄꯣꯠꯁꯤ ꯃꯈꯥ ꯇꯥꯅ ꯌꯥꯝꯅ ꯒꯣꯔꯃꯦꯟꯒꯤꯁꯨ ꯏꯟꯇꯦꯟꯁꯟ ꯑꯃ ꯌꯥꯎꯅ ꯊꯝꯐꯝ ꯆꯪꯏ ꯑꯗꯨꯅ ꯁꯣꯝꯗ ꯐꯥꯔꯛꯄꯁꯤꯅ ꯀꯣꯔꯦꯂꯦꯁꯟ ꯂꯣꯏ ꯂꯩꯅꯔꯦꯕ ꯁꯦ ꯄꯥꯂꯦꯟ ꯑꯁꯤꯅ ꯃꯦꯟ ꯑꯩꯈꯣꯏꯒꯤ ꯔꯨꯠꯅꯦꯕ ꯁꯦ ꯏꯟꯗꯣ ꯃꯌꯥꯟꯃꯥꯔꯁꯦ ꯁꯤꯒꯤ ꯄꯣꯠꯁꯤ ꯊꯤꯡꯉꯛꯄ ꯃꯇꯝꯗ ꯁꯦ ꯖꯤꯔꯤꯔꯣꯝꯗꯁꯨ ꯐꯥꯔꯛꯏꯁꯤꯅꯤ ꯃꯔꯝꯗꯤ ꯀꯩꯅꯣꯗ ꯊꯣꯡꯁꯤ ꯏꯟ ꯂꯥꯛꯑꯦ ꯑꯥꯎꯠ ꯊꯣꯛꯐꯝ ꯂꯩꯔꯤꯑꯕ ꯁꯦ ꯃꯌꯥꯟꯃꯥꯔꯔꯣꯝꯗꯒꯤ ꯂꯥꯛꯏꯕ ꯄꯣꯠꯁꯤ ꯏꯟ ꯃꯅꯤꯄꯨꯔ ꯆꯪꯁꯤꯜꯂꯛꯑꯦ ꯑꯥꯎꯠ ꯇꯧꯈꯤꯗꯧ ꯌꯥꯎꯔꯤꯑꯕ ꯑꯥꯎꯠ ꯇꯧꯗꯧꯕꯗꯒꯤ ꯃꯥꯒꯤ ꯊꯣꯡꯁꯤꯗꯩꯗꯤ ꯑꯩꯈꯣꯏꯁꯦ ꯖꯤꯔꯤꯗꯁꯨ ꯃꯌꯥꯝ ꯐꯥꯒꯠꯂꯛꯏꯁꯤ ꯀꯩꯅꯣ ꯁꯤ ꯀꯣꯔꯦꯂꯦꯁꯟ ꯂꯩꯔꯛꯀꯅꯦꯕ ꯑꯗꯨꯅ ꯁꯤꯗ ꯂꯩꯔꯤꯕꯁꯤ ꯑꯃꯨꯛ ꯄꯨꯁꯜꯂꯒ ꯊꯥꯗꯣꯛꯑꯦ ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯕ ꯅꯍꯥ ꯃꯌꯥꯝ ꯑꯃ ꯄꯤꯖꯅꯕ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯍꯥꯏꯅꯕ ꯂꯩ ꯃꯌꯥꯝꯗꯨ ꯌꯦꯡꯉꯣ ꯁꯦ ꯑꯉꯥꯡ ꯀ꯭ꯂꯥꯁ 10ꯒ 12ꯒ ꯄꯥꯁ ꯇꯧꯈ꯭ꯔꯦ ꯑꯗꯨꯅ ꯃꯈꯣꯏ ꯄꯤꯖꯅꯕꯒꯤꯗꯃꯛꯇ ꯗ꯭ꯔꯒ ꯀꯌꯥ ꯑꯃꯈꯛ ꯁꯦꯝ ꯁꯥꯔ ꯂꯩꯈ꯭ꯔꯦꯅ ꯑꯩꯈꯣꯏ ꯈꯪꯅꯈꯤꯕ ꯌꯥꯎꯔꯦ ꯑꯩꯈꯣꯏꯅꯁꯨ ꯎꯔꯦ ꯑꯗꯨꯅ ꯍꯟꯗꯛꯇꯁꯨ ꯑꯩꯈꯣꯏ ꯀꯩꯅꯣꯒꯤꯗ ꯁ꯭ꯀꯨꯜ ꯑꯃꯗ WY ꯇꯦꯕ꯭ꯂꯦꯠ ꯐꯥꯔꯦꯅ ꯏꯀꯨꯏ ꯀꯨꯏꯗ꯭ꯔꯤꯉꯩ ꯑꯃꯗ ꯄꯨꯁꯜꯂꯝꯃꯦꯅ ꯇꯧꯈꯤꯕꯁꯦ ꯑꯩꯈꯣই ꯁꯤꯒꯤꯁꯤꯁꯤ ꯎꯔꯦ ꯑꯗꯨꯅ ꯍꯧꯖꯤꯛ ꯐꯥꯔꯤꯕ ꯃꯌꯥꯝꯁꯤꯡꯁꯤꯒꯤ ꯃꯅꯨꯡꯁꯤꯗ ꯁꯦ ꯍꯟꯗꯛꯀꯤ ꯁꯦꯞꯇꯦꯝꯕꯔ ꯊꯥꯁꯤꯗ ꯃꯁꯛ ꯅꯥꯏꯕ ꯉꯥꯛꯇꯅꯤ ꯁꯦ ꯅꯣꯔꯠ ꯏꯁꯇ ꯈ꯭ꯋꯥꯏꯗꯒꯤ ꯆꯥꯎꯅ ꯁ꯭ꯃꯒꯜ ꯗ꯭ꯔꯒ ꯐꯥꯔꯤꯁꯤ ꯑꯩꯈꯣꯏꯒꯤ 400 crore ꯃꯌꯥꯗ ꯁꯤꯒꯤ 26 ꯁꯦꯞꯇꯦꯝꯕꯔꯗ ꯊꯧꯕꯥꯜ SP ꯏꯕꯣꯝꯆꯥꯎꯅ ꯐꯥꯈꯤꯁꯦ ꯅꯣꯔꯠ ꯏꯁꯇ ꯈ꯭ꯋꯥꯏꯗꯒꯤ ꯌꯥꯝꯅ ꯀꯩꯅꯣ ꯇꯧꯕ ꯗ꯭ꯔꯒ ꯑꯃ ꯐꯥꯔꯤ ꯃꯤꯑꯣꯏ ꯀꯌꯥꯃꯨꯛ ꯑꯩꯈꯣꯏꯅ ꯆꯦꯟꯅꯔꯤ ꯑꯗꯨꯅ ꯁꯤꯒꯨꯝꯕ ꯃꯌꯥꯝꯁꯤꯡꯁꯤ ꯁꯨꯝ ꯑꯩꯈꯣꯏꯒꯤ ꯊꯣꯛꯂꯛꯑꯒ ꯃꯊꯪ ꯐꯥꯒꯠꯂꯛꯄꯒꯤ ꯐꯤꯕꯝꯁꯤ ꯂꯥꯛꯏ ꯑꯗꯨꯅ ꯑꯩꯈꯣꯏꯗ ꯍꯧꯖꯤꯛ ꯌꯥꯝꯅ ꯆꯦꯛꯁꯤꯟꯒꯗꯕ ꯋꯥꯐꯝ ꯃꯌꯥꯝꯁꯤꯡꯁꯤ ꯑꯩꯈꯣꯏꯗ ꯌꯦꯡꯃꯤꯟꯅꯒꯗꯧꯕꯁꯤ ꯑꯩꯈꯣꯏꯒꯤ ꯂꯩꯔꯤꯕꯁꯦ ꯈꯨꯗꯝ ꯑꯣꯏꯅ ꯍꯥꯏꯔꯀꯥꯟꯗ ꯑꯩꯈꯣꯏꯅ ꯀꯟꯅ ꯊꯤꯡꯉꯤꯁꯦ ꯁꯦ ꯃ꯭ꯌꯥꯟꯃꯥꯔꯔꯣꯝꯗꯒꯤ ꯊꯤꯡꯉꯛꯏꯕ ꯄꯣꯠꯁꯦ ꯊꯃꯣꯏ ꯁꯦꯡꯅꯗ ꯊꯤꯡꯉꯣꯕ ꯄꯣꯠꯇꯨ ꯄꯨꯁꯜꯂꯛꯇ꯭ꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯂꯩꯔꯤꯕ ꯑꯩꯈꯣꯏꯅ ꯆꯥꯅꯤꯡꯉꯤꯕ ꯗ꯭ꯔꯒ ꯌꯨꯠꯁꯤꯡꯁꯦ ꯗ꯭ꯔꯒ ꯐꯪꯍꯟꯗ꯭ꯔꯒꯗꯤ ꯀꯗꯥꯏꯗꯩꯅꯣꯕ ꯑꯩꯈꯣꯏꯅ ꯊꯤꯡꯒꯦ ꯍꯥꯏꯇꯥꯔꯒꯗꯤ ꯁ꯭ꯋꯥꯏꯗ ꯗ꯭ꯔꯒ ꯈꯔ ꯆꯥꯔꯒ ꯐꯥꯕꯁꯤꯅꯗꯤ ꯃꯁꯤꯗꯤ ꯄꯔꯃꯅꯦꯟ ꯁꯣꯂꯨꯁꯟ ꯑꯣꯏꯔꯣꯏꯕ ꯃꯦꯟ ꯑꯣꯏꯅ ꯑꯩꯈꯣꯏꯅ ꯊꯤꯡꯒꯦ ꯍꯥꯏꯔꯒꯗꯤ ꯊꯣꯡ ꯊꯥꯖꯤꯜꯂꯛꯏꯕ ꯄꯣꯠꯁꯦ ꯁꯤ ꯊꯤꯡꯕ ꯑꯃ ꯆꯪꯉꯦꯕ ꯁꯤ ꯀꯩꯒꯨꯝꯕ ꯋꯥꯟꯁ ꯊꯤꯡꯈꯤꯕ ꯇꯥꯔꯒꯗꯤ ꯃꯗꯨꯗꯒꯤ ꯋꯥꯟꯁ ꯏꯟ ꯕ꯭ꯂꯨ ꯃꯨꯟ ꯃꯗꯨ ꯁꯣꯏꯗꯅ ꯈꯔ ꯂꯥꯛꯄꯗꯨꯗꯤ ꯑꯗꯨꯗꯤ ꯄ꯭ꯔꯤꯊꯤꯕꯤ ꯈꯨꯗꯤꯡꯃꯛꯇ ꯗ꯭ꯔꯒꯀꯤ ꯀꯔꯤꯒꯤ ꯑꯗꯨꯝ ꯈꯔ ꯂꯣꯏ ꯂꯩꯅꯔꯤ ꯉꯥꯛꯇꯅꯤ ꯑꯗꯨꯝꯕ ꯑꯩꯈꯣꯏꯒꯤꯗꯤ ꯃꯦꯛꯁꯤꯃꯝ ꯍꯟꯊꯍꯟꯕꯗꯨꯅꯦꯕ ꯑꯗꯨꯒꯤ ꯂꯝꯕꯦꯟꯁꯤꯡꯁꯤ ꯇꯧꯅꯅꯕ ꯍꯣꯠꯅꯕ ꯃꯇꯝꯗ ꯑꯩꯈꯣꯏꯅ ꯈ꯭ꯋꯥꯏꯗꯒꯤ ꯗꯔꯀꯥꯔ ꯑꯣꯏꯔꯤꯗꯤ ꯑꯩꯈꯣই ꯂꯩꯉꯥꯛꯄ ꯑꯗꯒꯤ ꯂꯩꯔꯤꯕ ꯐꯥꯒꯗꯧꯔꯤꯕ ꯄꯨꯂꯤꯁ ꯑꯥꯔꯃꯤꯁꯤꯡ ꯁꯤꯒꯨꯝꯕ ꯃꯌꯥꯝꯁꯤꯡꯁꯦ ꯁꯤꯅꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯄꯨꯛꯆꯦꯟ ꯁꯦꯡꯕꯤꯔꯕ ꯑꯗꯨꯒ ꯐꯥꯒꯠꯂꯛꯏꯕ ꯄꯣꯠꯁꯤꯅ ꯄꯨꯛꯆꯦꯟ ꯁꯦꯡꯉꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯖꯨꯗꯤꯁꯤꯌꯔꯤꯒꯤ ꯑꯣꯏꯕ ꯇꯣꯉꯥꯟꯕ ꯄꯣꯠ ꯑꯃꯈꯛꯁꯨ ꯃꯣꯏꯒꯤ ꯅꯥꯔꯀꯣꯇꯤꯛꯀꯤ ꯀꯔꯤꯒꯤ ꯂꯩꯕꯅꯤꯅ ꯃꯣꯏꯅꯁꯨ ꯆꯞ ꯆꯥꯅ ꯄꯨꯛꯆꯦꯟ ꯁꯦꯡꯅ ꯇꯧꯔꯕ ꯁꯤ ꯈꯨꯗꯝ ꯑꯣꯏꯔꯀꯥꯟꯗ ꯑꯃꯨꯛꯇꯪꯗꯤ ꯋꯥꯈꯜ ꯄꯨꯝꯅꯃꯛꯁꯤ ꯂꯣꯏ ꯆꯥꯝꯊꯣꯛꯄꯤꯔꯀꯥꯟꯗ ꯀ꯭ꯂꯤꯌꯥꯔ ꯑꯣꯏꯔꯀꯥꯟꯗ ꯆꯍꯤ ꯑꯃꯇꯪꯗꯤ ꯊꯋꯥꯏ ꯌꯥꯎꯅ ꯑꯝꯇ ꯌꯦꯡꯁꯦꯕ ꯁꯤꯟꯁꯤꯌरिꯇꯤ ꯌꯥꯎꯅ ꯃꯗꯨꯗ ꯗ꯭ꯔꯒ ꯇꯧꯕ ꯃꯇꯝꯗ ꯀꯅꯥ ꯑꯩꯈꯣꯏꯒꯤ ꯂꯥꯟꯅ ꯇꯧꯕ ꯆꯥꯔꯤꯕꯁꯤꯅ ꯀꯅꯥꯅꯣ ꯑꯗꯒꯤ ꯗꯟꯗꯤ ꯐꯪꯂꯛꯄ ꯃꯇꯝꯗ ꯅꯦꯛꯁ ꯏꯌꯥꯔꯗ ꯑꯃꯨꯛ ꯌꯦꯡꯁꯦꯕ ꯃꯗꯨꯗ ꯍꯟꯊꯔꯛꯄꯒꯤ ꯆꯥꯡꯗꯣ ꯆꯍꯤ ꯑꯃꯈꯛꯇꯪꯗꯤ ꯂꯩꯉꯥꯛꯁꯨ ꯄꯨꯂꯤꯁꯁꯨ ꯂꯩꯔꯤꯕ ꯃꯌꯥꯝꯁꯦ ꯄꯨꯟꯅ ꯑꯝꯇꯪ ꯐꯝꯃꯤꯟꯅꯔꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯌꯨꯠ ꯆꯥꯏ ꯍꯥꯏꯁꯦ ꯃꯁꯤ ꯀꯌꯥ ꯌꯥꯝꯅ ꯆꯥꯗꯒꯦꯁꯦ ꯁ꯭ꯋꯥꯏꯁꯤꯗ ꯊꯝꯖꯤꯗꯨꯅ ꯑꯍꯥꯟꯕꯩ ꯊꯝꯖꯒꯦ ꯌꯥꯝ ꯐꯖꯕ ꯋꯥꯐꯝ ꯊꯝꯕꯤ ꯑꯩ ꯇꯥꯏꯁꯨ ꯂꯥꯛꯆꯒꯦ ꯇꯥꯏꯁꯨ ꯃꯗꯨꯗ ꯃꯤꯗꯤꯌꯥꯒꯤ ꯂꯝꯁꯤꯗ ꯆꯍꯤ 30ꯒꯤ ꯃꯊꯛꯇ ꯍꯦꯟꯅ ꯊꯕꯛ ꯇꯧꯔꯒ ꯂꯥꯛꯄꯤꯔꯕꯅꯤ ꯂꯥꯛꯏꯕ ꯄꯦꯅꯦꯜꯁ ꯑꯅꯤꯒꯤ ꯃꯣꯠꯇꯁꯨ ꯍꯥꯏꯔꯤꯕ ꯗ꯭ꯔꯒꯀꯤ ꯃꯇꯥꯡꯁꯤꯗ ꯌꯥꯝꯅ ꯀꯦꯄꯤꯇꯦꯜ ꯄꯅꯤꯁꯃꯦꯟ ꯑꯃ ꯄꯤꯅꯤꯡꯕꯒꯤ ꯑꯄꯥꯝꯕ ꯐꯥꯎꯏ ꯑꯦꯠ ꯗ ꯁꯦꯝ ꯇꯥꯏꯝ ꯂꯩꯔꯤꯕ ꯑꯥꯔꯃꯤꯒꯤ ꯑꯣꯏꯔꯣ ꯑꯗꯨꯒ ꯄꯨꯂꯤꯁꯀꯤ ꯑꯣꯏꯔꯣ ꯂꯩꯔꯤꯕ ꯃꯌꯥꯝꯁꯤꯡ ꯑꯁꯤ ꯑꯩꯈꯣꯏ ꯑꯃꯨꯛꯇꯪ ꯆꯠꯃꯤꯟꯅꯔꯒ ꯆꯍꯤ ꯑꯃꯗꯤ ꯌꯦꯡꯁꯦ ꯋꯥꯐꯝꯁꯨ ꯊꯝꯃꯤ ꯇꯥꯏꯁꯨꯒꯤ ꯃꯣꯠꯇ ꯀꯩ ꯂꯩ ꯃꯁꯤ ꯂꯩꯕ ꯗ꯭ꯔꯒꯀꯤ ꯏꯁꯨꯁꯤ ꯑꯩꯈꯣꯏ ꯈꯟꯅꯗꯕ ꯌꯥꯔꯛꯇꯕ
ꯑꯗꯣ ꯍꯥꯟꯅ ꯐꯥꯔꯝꯗꯕꯗꯒꯤ ꯐꯒꯠꯂꯛꯏꯔ ꯅꯠꯇ꯭ꯔꯒꯅ ꯃꯃꯥꯡꯗ ꯁꯤꯒꯨꯝꯕꯁꯤ ꯑꯗꯨꯝ ꯆꯥꯎꯅ ꯇꯥꯎꯅ ꯇꯧ ꯂꯥꯛꯑꯒ ꯍꯟꯗꯛꯀ ꯅꯧꯅ ꯐꯒꯠꯂꯛꯄꯒꯤ ꯃꯑꯣꯡꯅ ꯇꯥꯃꯣꯒꯤ ꯃꯤꯡꯗ ꯀꯃꯥꯏꯅ ꯌꯦꯡꯕꯤꯕꯁꯤ ꯂꯥꯏꯕ ꯄꯣꯠꯁꯤ ꯍꯟꯗꯛ ꯂꯥꯏꯕ ꯄꯣꯠꯁꯤ ꯐ꯭ꯔꯤ ꯃꯨꯚꯃꯦꯟ ꯑꯣꯏꯕ ꯌꯥꯗꯦ ꯍꯥꯏꯕ ꯑꯃꯈꯛꯇꯤ ꯇꯧꯔꯛꯑꯦꯗꯅ ꯃꯃꯥꯡꯗ ꯂꯩꯔꯝꯕ ꯄꯣꯠꯇꯨꯗꯤ ꯐ꯭ꯔꯤ ꯃꯨꯚꯃꯦꯟꯅꯦ ꯃꯃꯥꯡꯗ ꯂꯩꯔꯤꯕ ꯄꯣꯠꯇꯤ ꯍꯟꯗꯛ ꯂꯥꯏꯕ ꯄꯣꯠ ꯍꯟꯗꯛꯀꯤ ꯁꯔꯀꯥꯔ ꯑꯁꯤꯒ ꯃꯃꯥꯡꯗ ꯂꯩꯔꯝꯕ ꯁꯔꯀꯥꯔꯒ ꯑꯅꯤꯗꯨꯒꯤ ꯀꯝꯄꯦꯔꯦꯇꯤቭ ꯇꯧꯅꯕ ꯃꯇꯝꯗ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯈꯦꯠꯅꯩꯌꯦꯕ ꯍꯧꯖꯤꯛꯀꯤꯅ ꯑꯣꯅꯦꯕꯜ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯑꯃꯗꯤ ꯍꯤꯁ ꯑꯦꯛꯁꯂꯦꯟꯁꯤ ꯒꯕꯔꯅꯔ ꯐꯥꯎꯅ ꯃꯁꯤ ꯅꯨꯡꯅꯥꯡꯕ ꯐꯣꯡꯗꯣꯔꯛꯑꯦꯕ ꯒꯕꯔꯅꯔ ꯐꯥꯎꯅ ꯉꯁꯤ ꯍꯥꯏꯗꯣꯏ ꯌꯣꯒ ꯑꯁꯤ ꯁ꯭ꯀꯨꯜ ꯀꯥꯔꯤꯀꯨꯂꯝꯗ ꯍꯥꯞꯆꯤꯜꯂꯒꯗꯤ ꯅꯦꯁꯥꯒꯤ ꯄꯥꯛꯀ ꯇꯥꯎꯗꯨꯅ ꯂꯩꯔꯤꯕ ꯑꯉꯥꯡ ꯃꯌꯥꯝꯁꯦ ꯃꯁꯤ ꯀꯟꯕ ꯉꯝꯃꯅꯤ ꯍꯥꯏꯅ ꯑꯗꯨꯐꯥꯎ ꯍꯥꯏꯔꯛꯑꯦꯕ ꯒꯕꯔꯅꯔꯅ ꯒꯕꯔꯅꯔꯒꯤ ꯊꯃꯣꯏꯗ ꯂꯝꯗꯝꯁꯤ ꯅꯦꯁꯥꯅ ꯂꯥꯍꯜꯂꯕ ꯃꯐꯝ ꯑꯃꯗꯧꯅ ꯎꯔꯦꯕ ꯃꯁꯤꯅꯤ ꯌꯥꯝꯅ ꯑꯩꯈꯣꯏꯅ ꯅꯨꯡꯅꯥꯡꯅꯤꯡꯉꯥꯏ ꯑꯣꯏꯔꯤꯁꯦ ꯑꯗꯨꯒ ꯗ꯭ꯔꯒ ꯐꯥꯕ ꯍꯥꯏꯁꯦ ꯗ꯭ꯔꯒ ꯐꯥꯔꯤꯁꯦ ꯗ꯭ꯔꯒ ꯐꯥꯔꯤꯕꯁꯤ ꯄꯂꯦꯟꯗ ꯐꯥꯈꯤꯕ ꯂꯩꯈ꯭ꯔꯦ ꯑꯗꯒꯤ ꯏꯌꯥꯔꯄꯣꯔꯠꯇ ꯐꯥꯈꯤꯕ ꯂꯩꯈ꯭ꯔꯦ ꯃꯗꯨꯗ ꯂꯩꯈꯤꯕ ꯄꯣꯠ ꯃꯌꯥꯝꯗꯣ ꯉꯁꯤ ꯀꯗꯥꯏ ꯆꯠꯈ꯭ꯔꯒꯦ ꯁꯤꯅꯤ ꯑꯩꯈꯣꯏꯅ ꯊꯤꯒꯠꯅꯤꯡꯉꯤꯗꯤ ꯃꯗꯨ ꯄ꯭ꯔꯖꯥ ꯃꯤꯌꯥꯝ ꯈꯪꯅ ꯉꯁꯤ ꯀꯔꯤꯒꯨꯝꯕ ꯗꯟꯗꯤ ꯑꯃꯇ ꯄꯤꯈ꯭ꯔꯕ꯭ꯔꯕ ꯀꯅꯥꯒꯨꯝꯕ ꯑꯃꯇ ꯈꯪꯈ꯭ꯔꯕꯕ ꯉꯁꯤ ꯑꯩꯈꯣꯏ ꯁꯤꯗ ꯐꯝꯃꯤꯟꯅꯔꯤꯕ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝꯁꯤ ꯃꯗꯨꯗ ꯐꯥꯈꯤꯕ ꯃꯌꯥꯝꯗꯨ ꯀꯔꯤ ꯗꯟꯗꯤ ꯄꯤꯈ꯭ꯔꯒꯦꯁꯦ ꯑꯩꯈꯣꯏ ꯈꯪꯈ꯭ꯔꯕ ꯇꯥꯈ꯭ꯔꯕ꯭ꯔꯕ ꯑꯗꯨꯒꯤ ꯃꯊꯛꯇ ꯍꯧꯖꯤꯛꯀꯤ ꯌꯥꯝ ꯂꯨꯔꯤꯗꯤ ꯗ꯭ꯔꯒꯁꯦ ꯀꯗꯥꯏꯗꯒꯤ ꯄꯨꯁꯜꯂꯛꯏ ꯀꯗꯣꯝꯗꯒꯤ ꯂꯥꯛꯏ ꯃꯁꯤ ꯈ꯭ꯋꯥꯏꯗꯒꯤ ꯃꯔꯨꯑꯣꯏꯕꯗꯤ ꯕꯥꯎꯟꯗꯔꯤ ꯀꯅꯦꯛꯇꯤꯚꯤꯇꯤꯁꯦ ꯕꯥꯎꯟꯗꯔꯤ ꯀꯅꯦꯛꯇꯤꯚꯤꯇꯤꯁꯤ ꯍꯥꯟꯅ ꯃꯁꯤ ꯆꯦꯛ ꯇꯧꯕ ꯗꯔꯀꯥꯔ ꯑꯣꯏꯌꯦꯕ ꯕꯥꯎꯟꯗꯔꯤ ꯀꯅꯦꯛꯇꯤꯚꯤꯇꯤꯁꯤ ꯅꯤꯡꯊꯤꯅ ꯆꯦꯛ ꯇꯧꯔꯀꯥꯟꯗ ꯑꯩꯈꯣꯏ ꯗ꯭ꯔꯒꯁꯦ ꯀꯗꯣꯝꯗꯒꯤ ꯂꯥꯛꯏꯅꯣ ꯗ꯭ꯔꯒꯁꯦ ꯐꯥꯔꯤꯕ ꯃꯌꯥꯝꯁꯤꯗꯤ ꯃꯁꯥꯅꯦꯕ ꯍꯧꯖꯤꯛ ꯂꯥꯛꯏꯁꯤꯗꯤ ꯃꯁꯥꯅꯦ ꯃꯁꯥ ꯉꯥꯛꯇꯅꯦꯕ ꯃꯗꯨꯒꯤ ꯀꯤꯡ ꯄꯤꯟꯗꯨ ꯀꯅꯥꯅꯣꯁꯦ ꯑꯩꯈꯣꯏ ꯍꯥꯟꯅ ꯊꯤꯗꯣꯛꯄ ꯃꯊꯧ ꯇꯥꯏꯌꯦꯕ ꯀꯤꯡ ꯄꯤꯟ ꯐꯥꯗꯅ ꯀꯤꯡ ꯄꯤꯟꯁꯤ ꯊꯨꯒꯥꯏꯕ ꯉꯝꯗꯅ ꯃꯁꯥꯁꯤꯡꯁꯤ ꯉꯥꯛꯇ ꯐꯥꯔꯗꯤ ꯌꯥꯔꯣꯏꯕ ꯀꯤꯡ ꯄꯤꯟꯗꯤ ꯍꯤꯡ ꯂꯩꯔꯤꯑꯕ ꯄꯦꯇ꯭ꯔꯣꯜ ꯄꯤꯔꯤꯁꯦ ꯄꯦꯇ꯭ꯔꯣꯜꯒꯤ ꯈꯣꯅꯤ ꯑꯃꯗꯤ ꯂꯩꯗꯅ ꯄꯦꯇ꯭ꯔꯣꯜꯒꯤ ꯈꯣꯅꯤ ꯑꯃ ꯂꯩꯇ꯭ꯔꯣ ꯄꯦꯇ꯭ꯔꯣꯜꯒꯤ ꯈꯣꯅꯤꯗꯨ ꯊꯨꯒꯥꯏ ꯉꯝꯗ꯭ꯔꯗꯤ ꯀꯔꯝꯍꯥꯏꯅ ꯇꯧꯅ ꯑꯩꯈꯣꯏꯅ ꯗ꯭ꯔꯒꯁꯦ ꯊꯨꯒꯥꯏ ꯉꯝꯗꯣꯏꯅꯣꯕ ꯗ꯭ꯔꯒꯀꯤ ꯈꯣꯅꯤ ꯑꯃ ꯂꯩꯔꯤꯑꯕ ꯏꯅꯛ ꯅꯛꯄꯗ ꯂꯤꯂꯣꯡꯗ ꯃꯦꯅꯨꯐꯦꯛꯆꯔ ꯇꯧꯔꯝꯃꯤꯗꯨꯅꯤ ꯂꯤꯂꯣꯡꯗ ꯂꯩꯔꯝꯗꯤ ꯊꯨꯒꯥꯏꯕ ꯉꯝꯃꯦ ꯂꯤꯂꯣꯡꯗ ꯃꯗꯨꯅ ꯂꯣꯏꯔꯕ꯭ꯔꯥ ꯍꯥꯏꯁꯨ ꯂꯣꯏꯔꯝꯃꯣꯏꯕ ꯂꯣꯏꯔꯝꯃꯣꯏ ꯑꯗꯣ ꯆꯍꯤ ꯀꯌꯥꯒꯤ ꯃꯃꯥꯡꯗꯒꯤ ꯃꯗꯨ ꯗ꯭ꯔꯒ ꯁꯨꯡꯅꯕ ꯃꯦꯅꯨꯐꯦꯛꯆꯔ ꯇꯧꯔꯝꯃꯤꯅꯣ ꯍꯥꯏꯕꯗꯨꯁꯤ ꯑꯩꯈꯣꯏ ꯌꯥꯝꯅ ꯊꯤꯒꯠꯅꯤꯡꯉꯥꯏ ꯑꯣꯏꯌꯦꯕ ꯌꯥꯝ ꯍꯪꯅꯤꯡꯉꯥꯏ ꯑꯣꯏꯌꯦꯕ ꯆꯍꯤ ꯀꯌꯥ ꯍꯧꯔꯝꯕꯅꯦꯕ ꯃꯗꯨꯗꯒꯤ ꯃꯐꯝꯁꯤꯗꯒꯤ ꯗ꯭ꯔꯒꯁꯤ ꯃꯁꯤꯗ ꯃꯐꯝꯁꯤꯗꯒꯤ ꯁꯨꯡꯕꯒꯤ ꯗ꯭ꯔꯒꯁꯦ ꯆꯍꯤ ꯀꯌꯥ ꯑꯃ ꯍꯧꯔꯝꯕꯅꯦꯕ ꯑꯗꯨ ꯆꯍꯤ ꯀꯌꯥ ꯍꯧꯗꯨꯅ ꯂꯣꯏꯔꯀꯥꯟꯗ ꯅꯧꯅ ꯄꯨꯂꯤꯁꯅ ꯃꯗꯨꯒꯤ ꯅꯣꯂꯦꯖꯗꯨ ꯂꯥꯛꯀꯥꯟꯗ ꯄꯨꯂꯤꯁꯅ ꯅꯣꯂꯦꯖꯗꯣ ꯊꯦꯡꯅ ꯂꯥꯛꯄ ꯅꯣꯂꯦꯖꯅꯦꯕ ꯊꯦꯡꯅ ꯂꯥꯛꯄ ꯅꯣꯂꯦꯖꯅꯦ ꯂꯣ ꯏꯟꯐꯣꯔꯁꯤꯡ ꯑꯦꯖꯦꯟꯁꯤꯁꯤꯡꯗ ꯂꯥꯛꯏꯁꯤꯗꯤ ꯊꯦꯡꯅ ꯂꯥꯛꯄ ꯅꯣꯂꯦꯖꯅꯦꯕ ꯄꯣꯀꯦꯠ ꯃꯥꯔ ꯇꯧꯕ ꯃꯤꯅ ꯄꯣꯀꯦꯠ ꯃꯥꯔ ꯇꯧꯕꯗ ꯀꯗꯥꯏꯗꯒꯤ ꯀꯔꯝꯍꯥꯏꯅ ꯆꯠꯄꯤꯁꯦ ꯃꯁꯤ ꯄꯨꯂꯤꯁꯅ ꯍꯥꯟꯅ ꯈꯪꯗꯦꯕ ꯃꯁꯦ ꯄꯣꯀꯦꯠ ꯃꯥꯔ ꯇꯧꯔꯤꯕ ꯅꯨꯄꯥꯗꯨꯅ ꯄꯣꯀꯦꯠ ꯃꯥꯔ ꯇꯧꯔꯀꯥꯟꯗ ꯄꯨꯂꯤꯁꯅ ꯈꯪꯉꯛꯄ ꯉꯥꯛꯇꯅꯦꯕ ꯑꯗꯨꯅ ꯊꯦꯡꯅ ꯂꯥꯛꯄ ꯀꯩꯅꯣꯅꯦ ꯅꯣꯂꯦꯖꯅꯦ ꯄꯨꯂꯤꯁꯅ ꯂꯥꯛꯏꯁꯤꯁꯨ ꯑꯗꯨ ꯐꯩ ꯌꯥꯝ ꯊꯦꯡꯅ ꯂꯥꯛꯀꯦ ꯂꯥꯛꯑꯣ ꯉꯟꯅ ꯂꯥꯛꯀꯦ ꯂꯥꯛꯑꯣ ꯐꯥꯔꯤꯗꯨꯃꯛꯇꯤ ꯌꯥꯝ ꯐꯩ ꯑꯗꯨ ꯃꯃꯥꯡꯗ ꯑꯁꯤꯒꯨꯝꯕ ꯗ꯭ꯔꯒ ꯁꯨꯡꯅꯕ ꯆꯥꯎꯔꯕ ꯃꯐꯝ ꯂꯩꯔꯝꯃꯤ ꯃꯌꯥꯝꯁꯦ ꯃꯁꯤ ꯆꯍꯤ ꯀꯌꯥꯗꯒꯤ ꯂꯥꯛꯈꯤꯕꯅꯣ ꯁꯤꯅꯦꯕ ꯑꯩꯈꯣꯏꯅ ꯌꯥꯝ ꯊꯤꯒꯠꯅꯤꯡꯉꯥꯏ ꯑꯣꯏꯔꯤꯁꯤ ꯆꯍꯤ ꯀꯌꯥꯗꯒꯤ ꯂꯥꯛꯈꯤꯅꯣ ꯃꯁꯤꯅ ꯃꯥꯡꯍꯜꯂꯝꯃꯤꯁꯦ ꯀꯌꯥ ꯃꯥꯡꯍꯜꯂꯝꯃꯦ ꯁꯃꯥꯖꯁꯤꯗ ꯃꯁꯤꯅ ꯃꯥꯡꯍꯜꯂꯝꯃꯤꯁꯦ ꯀꯌꯥ ꯃꯥꯡꯍꯜꯂꯝꯕꯒꯦꯕ ꯃꯁꯤꯅ ꯁꯨꯡꯐꯝꯁꯤꯅ ꯆꯍꯤ ꯀꯌꯥꯗꯒꯤ ꯂꯥꯛꯑꯕꯅꯣ ꯑꯗꯣ ꯌꯥꯝꯅ ꯂꯨꯔꯤꯗꯤ ꯁꯨꯡꯐꯝ ꯂꯩꯔꯤꯕ ꯃꯐꯝꯁꯤꯡꯁꯦ ꯃꯗꯨꯗ ꯂꯩꯔꯤꯕ ꯃꯤꯑꯣꯏꯁꯤꯡꯗꯨ ꯂꯣꯏꯅ ꯈꯪꯉꯝꯒꯅꯦꯕ ꯈꯪꯉꯁꯨ ꯀꯩꯁꯨ ꯇꯧ ꯉꯝꯗꯦꯕ ꯃꯔꯝꯗꯤ ꯀꯔꯤꯒꯤꯅꯣ ꯄꯨꯝꯅꯃꯛ ꯃꯥꯡꯃꯤꯟꯅꯁꯦ ꯍꯥꯏꯕꯒꯤ ꯚꯥꯕꯇ ꯂꯩꯌꯦꯕ ꯑꯗꯨꯅ ꯃꯔꯝ ꯑꯗꯨꯅ ꯂꯣ ꯑꯦꯟꯐꯣꯔꯁꯤꯡ ꯑꯦꯖꯦꯟꯁꯤ ꯃꯌꯥꯝꯁꯤꯡ ꯈꯛꯇꯅꯁꯨ ꯗ꯭ꯔꯒ ꯊꯤꯡꯕꯒꯤ ꯀꯩꯅꯣꯁꯦ ꯄꯥꯡꯒꯜꯁꯦ ꯑꯣꯏꯕ ꯌꯥꯔꯣꯏꯕ ꯃꯌꯥꯝ ꯃꯃꯥꯡꯗ ꯑꯗꯨꯝ ꯇꯥꯔꯤꯗꯨꯅꯤ ꯑꯩꯈꯣꯏ ꯁꯨꯅꯤꯜꯅ ꯍꯧꯖꯤꯛ ꯍꯥꯏꯗꯨꯅꯤ ꯀꯤꯡ ꯄꯤꯟꯁꯤ ꯀꯅꯥꯅꯣꯁꯦ ꯀꯤꯡ ꯄꯤꯟꯁꯦ ꯃꯈꯣꯏꯒꯤ ꯗ꯭ꯔꯒꯀꯤ ꯆꯂꯥꯏꯔꯤꯕ ꯃꯌꯥꯝꯁꯦ ꯗ꯭ꯔꯒ ꯁꯥꯟꯅꯔꯤꯕ ꯃꯌꯥꯝꯁꯦ ꯁꯤꯒꯤ ꯃꯅꯤꯡꯗ ꯃꯤ ꯑꯆꯧ ꯑꯁꯥꯡ ꯃꯌꯥꯝ ꯑꯃ ꯂꯩꯔꯝꯅꯤꯅ ꯑꯆꯧ ꯑꯁꯥꯡ ꯃꯌꯥꯝ ꯑꯃ ꯂꯩꯔꯝꯒꯅꯦꯕ ꯃꯗꯨ ꯂꯩꯔꯀꯥꯟꯗ ꯀꯔꯝꯍꯥꯏꯅ ꯇꯧꯅ ꯑꯩꯈꯣꯏꯅ ꯃꯗꯨꯒꯤ ꯕꯦꯛꯇ ꯃꯈꯣꯏꯒꯤ ꯕꯦꯛꯇ ꯑꯆꯧ ꯑꯆꯧꯕ ꯃꯌꯥꯝ ꯑꯃ ꯂꯩꯔꯝꯅꯤꯅ ꯀꯔꯝꯍꯥꯏꯅ ꯇꯧꯅ ꯑꯩꯈꯣꯏꯅ ꯃꯗꯨ ꯊꯦꯡꯅꯒꯗꯣꯏꯅꯣꯕ ꯃꯆꯥ ꯃꯁꯨ ꯑꯣꯏꯅ ꯃꯗꯨ ꯊꯦꯡꯅ ꯉꯝꯃꯣꯏꯑꯕ ꯃꯗꯨ ꯍꯥꯏꯔꯨꯕ ꯃꯇꯝꯗ ꯍꯣꯔꯦꯟ ꯀꯩꯗꯧꯔꯛꯀꯗꯒꯦ ꯍꯥꯏꯁꯦ ꯃꯁꯤꯁꯨ ꯌꯥꯝꯅ ꯏꯝꯄꯥꯏꯅꯤꯡꯉꯥꯏꯅꯦꯕ ꯗ꯭ꯔꯒ ꯀꯔꯕꯥꯔ ꯇꯧꯔꯤꯕ ꯃꯌꯥꯝꯁꯦ ꯃꯁꯤ ꯈꯨꯠꯂꯥꯏ ꯄꯥꯏꯕ ꯉꯥꯛꯇꯅꯦꯕ ꯈꯨꯠꯂꯥꯏ ꯄꯥꯏꯕ ꯉꯥꯛꯇꯅꯦ ꯗ꯭ꯔꯒ ꯀꯔꯕꯥꯔ ꯇꯧꯔꯤꯕ ꯃꯌꯥꯝꯁꯦ ꯃꯈꯣꯏꯗ ꯑꯩꯈꯣꯏꯅ ꯀꯩꯅꯣꯝ ꯍꯥꯏꯔꯨꯕ ꯃꯇꯝꯗ ꯍꯣꯔꯦꯟ ꯀꯔꯤ ꯇꯧꯔꯛꯀꯗꯒꯦ ꯍꯥꯏꯁꯦ ꯌꯥꯝꯅ ꯅꯨꯡꯅꯪꯅꯤꯡꯉꯥꯏ ꯑꯣꯏꯕ ꯄꯣꯠꯅꯦꯕ ꯉꯁꯥꯏ ꯁꯨꯅꯤꯜꯅ ꯍꯥꯏꯗꯨꯅꯦ ꯉꯁꯥꯏꯒꯤ SITꯒꯤ ꯃꯇꯝꯗꯨꯒꯤ IO ꯑꯣꯏꯈꯤꯕ ꯔꯟꯖꯤꯠꯇꯨ ꯇꯨꯝꯐꯝ ꯂꯥꯛꯐꯝ ꯈꯪꯈꯤꯗꯕꯒꯤ ꯃꯑꯣꯡ ꯑꯃ ꯂꯩꯈ꯭ꯔꯕꯅꯦꯕ ꯃꯇꯝꯗꯨꯗ SI ꯔꯟꯖꯤꯠꯇꯨ ꯃꯇꯝꯗꯨꯗ ꯂꯩꯈ꯭ꯔꯕꯅꯦꯕ SI ꯔꯟꯖꯤꯠꯇ ꯑꯗꯨꯒꯤ ꯁꯦꯀꯨꯔꯤꯇꯤ ꯐꯥꯎ ꯄꯤꯕꯤꯗꯕ ꯂꯩꯈ꯭ꯔꯕꯅꯤ ꯀꯩꯅꯣ ꯃꯁꯤ ꯉꯁꯤꯗꯒꯤ ꯋꯥ ꯅꯠꯇꯦꯕ ꯔꯟꯖꯤꯠꯅ ꯃꯇꯝꯗꯨꯗ ꯑꯣꯏꯈꯤꯕ ꯄꯣꯠꯇꯨ ꯀꯔꯝꯍꯥꯏꯅ ꯇꯧꯒꯦ ꯃꯗꯨ ꯀꯔꯤꯗꯒꯤꯅꯣ ꯏꯌꯥꯔꯄꯣꯔꯠꯇ ꯗ꯭ꯔꯒ ꯐꯥꯔꯕꯒꯤ ꯃꯇꯥꯡꯒꯤꯅꯤ ꯄꯂꯦꯟꯗ ꯐꯥꯈꯤꯕꯅ ꯀꯥꯏ ꯆꯠꯈ꯭ꯔꯦ ꯉꯁꯤ ꯃꯁꯤꯅꯦꯕ ꯑꯩꯈꯣꯏꯅ ꯌꯥꯝ ꯊꯤꯒꯠꯅꯤꯡꯉꯥꯏ ꯑꯣꯏꯔꯤꯗꯤ ꯄꯨꯝꯅꯃꯛꯁꯤ ꯌꯦꯡꯉꯨꯔꯀꯥꯟꯗ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯌꯥꯝꯅ ꯅꯩꯅꯅꯤꯡꯉꯥꯏ ꯑꯣꯏꯔꯤꯗꯤ ꯕꯥꯎꯟꯗꯔꯤꯒꯤ ꯀꯅꯦꯛꯇꯤꯚꯤꯇꯤꯁꯦ ꯃꯁꯤꯗ ꯆꯦꯛ ꯄꯣꯠꯁꯦ ꯅꯤꯡꯊꯤꯅ ꯊꯝꯕꯤꯔꯒ ꯄꯨꯛꯆꯦꯜ ꯁꯦꯡꯕ ꯃꯊꯧꯅꯥ ꯂꯩꯕ ꯂꯣ ꯑꯦꯟꯐꯣꯔꯁꯤꯡ ꯑꯦꯖꯦꯟꯁꯤꯁꯤꯡꯒꯤ ꯑꯗꯨ ꯂꯣ ꯑꯦꯟꯐꯣꯔꯁꯤꯡ ꯑꯦꯖꯦꯟꯁꯤꯁꯤꯡ ꯍꯥꯏꯁꯦ ꯄꯨꯂꯤꯁ ꯉꯥꯛꯇꯅꯗꯤ ꯌꯥꯔꯣꯏ ꯂꯥꯟꯃꯤꯁꯨ ꯌꯥꯎꯅ ꯂꯥꯟꯃꯤꯁꯨ ꯃꯇꯤꯛ ꯃꯒꯨꯟ ꯂꯩꯕ ꯂꯥꯟꯃꯤꯒꯤ ꯃꯤꯑꯣꯏꯁꯤꯡ ꯊꯝꯕꯤꯔꯒ ꯂꯥꯟꯃꯤꯁꯨ ꯃꯁꯤꯗ ꯌꯥꯝ ꯗꯔꯀꯥꯔ ꯑꯣꯏꯌꯦꯕ ꯂꯥꯟꯃꯤꯁꯨ ꯁꯨꯝꯕ
ꯁꯨꯝꯕꯁꯤꯗ ꯃꯕꯨꯛꯆꯦꯜ ꯁꯦꯡꯕ ꯗꯔꯀꯥꯔ ꯌꯥꯝ ꯑꯣꯏꯌꯦꯕ ꯂꯥꯟꯃꯤꯒꯤ ꯃꯕꯨꯛꯆꯦꯜ ꯁꯦꯡꯕ ꯄꯨꯂꯤꯁꯀꯤ ꯃꯕꯨꯛꯆꯦꯜ ꯁꯦꯡꯕꯗꯨꯅ ꯃꯁꯤ ꯄꯨꯝꯅꯃꯛꯁꯦ ꯅꯝꯊꯕ ꯉꯝꯗꯣꯔꯤꯅꯦꯕ ꯃꯗꯨ ꯅꯠꯇ꯭ꯔꯗꯤ ꯉꯝꯃꯣꯏ ꯑꯗꯨꯅ ꯕꯥꯎꯟꯗꯔꯤ ꯀꯅꯦꯛꯇꯤꯚꯤꯇꯤꯁꯦ ꯌꯥꯝꯅ ꯆꯦꯛ ꯇꯧꯕ ꯕꯥꯎꯟꯗꯔꯤ ꯀꯅꯦꯛꯇꯤꯚꯤꯇꯤꯁꯤꯗꯩ ꯉꯥꯛꯇꯅꯦꯕ ꯂꯥꯛꯏꯁꯦ ꯃꯅꯤꯄꯨꯔꯒ ꯃ꯭ꯌꯥꯟꯃꯥꯔꯒ ꯑꯗꯒꯤ ꯃꯅꯤꯄꯨꯔꯒ ꯑꯗꯒꯤ ꯊꯥꯏꯂꯦꯟꯒ ꯃꯥꯂꯦꯁꯤꯌꯥꯒ ꯂꯣꯏꯅꯔꯤꯕ ꯃꯌꯥꯝꯁꯦ ꯃꯁꯤꯒꯤ ꯂꯣꯏꯅꯔꯤꯕꯒꯤ ꯕꯥꯎꯟꯗꯔꯤ ꯀꯅꯦꯛꯇꯤꯚꯤꯇꯤꯁꯤꯕꯨ ꯅꯤꯡꯊꯤꯖꯅꯕꯨ ꯆꯦꯛ ꯇꯧꯕꯤꯗꯤ ꯀꯔꯤꯒꯤ ꯃꯁꯤꯕꯨ ꯑꯩꯈꯣꯏꯅ ꯗ꯭ꯔꯒꯁꯤꯕꯨ ꯊꯤꯡꯉꯝꯃꯣꯏꯗꯣꯏꯅꯣꯅꯦ ꯑꯗꯨ ꯊꯤꯡꯅꯕ ꯄꯥꯡꯒꯜꯗꯨꯅꯦꯕ ꯍꯧꯖꯤꯛ ꯑꯩꯈꯣꯏꯅ ꯗꯔꯀꯥꯔ ꯑꯣꯏꯔꯤꯁꯦ ꯃꯔꯝ ꯑꯗꯨꯅ ꯗ꯭ꯔꯒ ꯐꯥꯔꯦ ꯁꯤ ꯅꯣꯡꯃ ꯀꯥꯡꯗ꯭ꯔꯦ ꯏꯝꯐꯥꯜ ꯃꯣꯔꯦ ꯂꯝꯕꯤꯗ ꯗ꯭ꯔꯒ ꯐꯥꯔꯦ ꯁꯅꯥ ꯐꯥꯔꯦ ꯍꯥꯏꯁꯦ 4 ꯐꯥꯔꯦ WY ꯇꯦꯕ꯭ꯂꯦꯠ ꯐꯥꯔꯦ adagi tongan bedrak mayam phare sini no makang dana ko na kong tare praja miyam da tare ngasi gi mim manipur samaj loin tare ba tari ma mayam je ngasi kari karam be drak de chen ba amat ngasi exemplary punishment pi re ko sai hai duni ngarang na handa ngata kanum ko gi muslim gi sini no ma ngarang na handa kanom mara leire na kan bi pi hibdo adu da gi hena taba am da leidri ba maram baduna sigumba se yadebam khangandragade kamai dongi yadebam khanban bathok taiba yadebam khamje majana khoi court ga puthokna adigi law enforcing agency singna chu mache ko kano khoi case pai bi de myam chu matam tan ayo sing china chu matam tan case ya sa si thagat pidna record ka che matam tan thagat piraga mokhi matam tan mokhi punishment se pi bina bhona bataba adu yam luri ji airport ga leramba dagi palen ga leramba sing casing du bukrai chakrage sini da koina ngasi hangjaning se madugi casing du karom chakrage krai da leirage sine ma koina hangjaning se drug phari ba drug mayam sina kan matam na dispose to godori masin praja khangna kramain tong na masi manghan ga dori kai bese si chu akoi puna mak ta khangan bi badar khadau ta ba mase hujil leiri bu pon mayam se kan matam na drug sing ki manghan ga dori kan matam na drug sing se miyam khangna mai tha ga dori miyam khangna manghan ga dori ka hai bese ju matam mamadi akoi da koin praja miyam je khang ba ta ba प्रजा मियाम की कोऑपरेशन जब न थबम त फंग यार होएबा प्रजा मियाम की कोऑपरेशन ने दरकार ओरी छे प्रजा मियाम में कनो सिविल सोसाइटी ऑर्गेनाइजेशन सिंग इमा लुप सिंग मेरा पाइबी सिंग सिगी दायित्व से हम चावेबा सिगी दायित्व से हम चावे मखोय का पुल्ल कांदा मखोय का लो एनफोर्सिंग एजेंसी सिंग सिगा चप चाना खुदांग मानना चलला कांदा माइकी पीबा ngमगदोरी नेबा अदु नतना इमा से अगे अखोन तौरीना हाइना नोना सु लो एनफोर्सिंग एजेंसी सिंग सु लेथोगदी ओइबे यारोय मरम मदुना सब मानव थौदांग अमा लोंमिनब मथौ तायबा अरुगा लेरिबा लेंगाकनसु सिगुम्बा लाइबा ड्रग की पोस्टदि मसिदि आसान मिराय नाइबिदबा आसान मिराय नाइबिदबा मसिदि आसान मिराय नाइबे थबक तौबिदबा आइगी मिगी हाइबा खाइबिदबा ममांगदा खोय कैरिगुम्बा खरा उरेबा मदु अखोय मदु महमसिदा अखोय नैनजररोय ममांगदा कैरिगुम्बा खरा उरे मयाम पुना मनसु खंग लेखरे अदु होजिक अममदु नैनरुबे आठ थोक्ते मरम मदुना अनोब सरकार सिगी लाइबा ओनेबा चीफ मिनिस्टर नागा मसी ड्रग की दमक ड्रग की लांथेन मरु फंग मुथत कनी काइन लाउरी से मसे करमाय तोन मुथत गदोय नोय से मसे चप चाना थेंगने नमुता आसान मिराय नाइबिदबा मरु फंग मुथत नबगी दमक मसे दे चप चाब दंदी म चप चाब एग्जाम्पलरी पनिशमेंट नम पीरगा लेमाय सिदगी माहन हिनबा होना बताबा मदु नत्रगदि ngमोय मनिंग द बेक लेरगा थबक तौरगदि करमाय तोन माय पाकदोयनो मरम मदुना किंग पिन नोयरिबा ड्रग की किंग पिनोय भमसे क्राई दगिनो क्राई दि हौरपनो इसे मसे अंतन थुगाइबा ड्रग माथौ ताइबा किंग पिन जे अदुना ने सा हाइजगिदो पेट्रोल खोनी से कारे ले पेट्रोल खोनी से त्रिबु वो ले असम के वेल रिफाइनरी लाकुने अदुमाइन तौदना बकनो से कोई ड्रग की लाकम से म्यांमार दगी लाइरा मलेशिया दगी लाइरा थाईलैंड दगी लाइरा हाइबसे बॉर्डर कनेक्टिविटी से इंथिजना चेक तौबि माथौ ताइ चेक तौर कांदा मदुगी मैम से हंधरकदबने अनु बुचेन सेंबुजु दरकार ओय ड्रग की थबक तौब मतन बुचेन सेंबुजु दरकार ओयबा नाम फजो हम थंबी पेनलिस्ट होंगी आई मरक सिदा आई अटेंड तो लौजगे ब्रेक की मतुंदा मखातना मैम खनग दो लेरी मैम चपी की गनो कोई ब्रेक अटेंड मत लौजगे ब्रेक की मतुंदा अमोन लागजगे नंगी थौजालगी आई थबक फंगे अदुबु नंगी दमक्तदि आइना कछु तौब ngamdre अदुना ngасidi आई नंगी दमक लमन सिंग आइना खारगा थंबा संबल से मतंग जादना नंगना थुदे की खनगम मतंग मतम चार कांदा इसाना खंगना सिदोकनी नखोइनि सखंगनो आयु पुरला आई नंगु पुबा ngमोय मरमदे मरम हाइबबो आई फिमन खुनिंगे करी वखल नो बाइना तांदोइसिबो आइगी सनुपिगी मरम चलसिदा माय फामदो तोरसन
Nangi thawai loge hotnaramiba phisina chakhalakpa mairi duga loinana nangi thamoidasu mabu singnabagi mairi do chukhatkadabane. US Pizza and Fried Chicken at Sangai Pro. For us, food is about taste and delicious choices, but at affordable prices. Fresh dal with a high wheat content, fresh vegetables and chicken make our food special and healthy. We have 3 types of pizza crust to offer you. A wide variety of fried chicken items, burgers, garlic breads, pastas and mocktails await you. Come to US Pizza and Fried Chicken for delicious belly-filling portions at pocket-friendly prices. And yes, we are kid-friendly too, so bring your kids and enjoy with them. Come, taste the best pizzas in town and a host of other food items at US Pizza and Fried Chicken, Sangai Pro. ब्रेक की मतुंगदा मैं अमु तराम लोकचरी तसेंग नांगसी खने बसिदा कोई पुलिस डिपार्टमेंट की साइड की मिहुत नमा लाकपिना बकन हाइजबनी कोई डीजी दा कन्ना पाव फाउजबनी यूट्यूब अखोई की व्हाट्सएप की खुदांग दा फोन सु तौजबन थबंग am chenba du message su पाबीरेगा सु अखोई याम कन्ना टाइम से रनिंग आउट ओरे am तंग याउ बियु मरोइना मणिपुर पुलिस ना पैकेट लिबा हने तोंगान तोंबा अखोई की रिवार्ड पिद नै काय खुमदरे मैम सिंग asi पुलिस की अचीवमेंट सो फार जबो तो क्या लेगी सी मदु खमनि नबि तंजा लौजगेन तौजबनी अदुबु मणिपुर पुलिस की थबक चिन बाहायगद्रा मदुना मरम ओरगा अखोई रिप्रेजेंटेटिव मा थाबि रखिद्रे मखा ताना थरकनि हाबगी आसा थमजै आई कदागी अखोई दा लाक्सगे मरुइना ngasai tungan tuan ba mo thambi kre khoi sigi capital punishment pi nebagi pamba bagi apamba khoi panel se humna thambi laibo wang di khoi masi tungan ba karbar me am sona da pushil agashu lambi sida karor pushil agashu chag da ba khoi na chabi dra ta di mo yon bam leitana no han gi su ya aduna haji gadana choko yam role lobri awareness pi dana drug ne pi mangjo me am si haji inkleba grassroots level lagi school chatna khotna me ama drug ne pi mangjaba imung amda yam pa अफबा गोल्ड मेडलिस्ट ओरंबा छात्र महिरोमा संगना मरम ओइदना ड्रग चा पुलुबदगी मांगिबगी अचो अचोबा म्याम लेरि हौजिक नीड ऑफ द आवर से करिरेना खली कदागे साइटगी करि तबु टाइ सुना कंदा इम्फाल मुरे लबी सिदा करोड़ की WI टेबलेट म्याम बुसलई सिना अखोई सिदा अचो अचै थिंग पीरी करि तबु टाइ बसे अखोई नीड ऑफ द आवर से करिरेना खली थमजि खोगी ड्रग थिंगबगी मालेम की सिस्टम कहीं है डिमांड रिडक्शन अदगी सप्लाई रिडक्शन हार्म रिडक्शन है स्टेप अहम से हजिखना खनजैसे मरुना सप्लाई की प्रॉब्लम से सप्लाई खक्तनसु यादब साइड सिचुएशन मैम ले खुदम डिमांड रिडक्शन की पार्ट से अखोई नहारोल मैम नहारोल मैम इंखल छात्र हजिकती नुपी फाउद ड्रग से चाखलने सुमाय तौना अखोई सोसाइटी की मी अयाब ड्रग इरांगनरीसे करिगिनो मसी ड्रग चारक्तनब ड्रग हाइसिना सोकलइबा मदुना हक्चांग सोकपा अदगी मदुना फैमिली द सोकपा मदुना सोसाइटी द सोकपा नत्रग मदुना अखोई कल्चरल नत्रग अखोई इकोनॉमी तोंगान ड्रग ना सोकतबसे लेते हाइजरिबा सिगुम मयाम से मसी पाक्सना मयाम द मसी खंगनबजी याम दरकार ओय हाइजरिबा हाइदी मी अमनबु ज्ञान तारगदी फना ड्रग तो लेरगसु चारोइदब मीदुदी केदुक चारोय अदु ngasi अखोइना लुरई प्रॉब्लम दी असाई मीदु ज्ञान ताबै चांग से खर वाटपा अखोई सोसाइटी से इंखलक नहासिंग मरुन ड्रग एडाप्टेशन है थूबसीद अखोन प्रॉब्लम से लेने अदु पीपल्स मैम ज्ञान बु ताबीरदी ड्रग तो फन लेरसु अदुम एक्सपायर और मांगजनी यूस मुआय अदुम पुम माय मांगजनीबा अदुबु साइगी अखोई सोसाइटी की साइड ज्ञान ताबगी चांग से अदुम मतिक नेमी सिमदे थमजगे मरमदि कइनो हकांदा अखोई स्टेट सिदा अखोई मसी तौदनबा ड्रग हाइबसिना मसी फत्ते सोई हाइबसिगी मसी अवेयरनेस है दुगी मतिक वाले इवन अखोइना तौरिसिदी खितांग खक्तने हाइबे याय अखोइना यौबु ngam एरिया मैम ले ममांगदा अखोइना एग्जांपल अमे पिजगे मणिपुर स्टेट एज कंट्रोल सोसाइटी ना मेक्स ना तौरगा एज की याम कन्ना चौबा मणिपुर इशू मोइना मदुगी ड्रग तगी छोलप इम्पैक्ट अदगी तोंगान तोंगान मदुदगी लाइना अदुगी संदोखिबदु मदु कंट्रोल तौनोन हुजिती मेक्स की दु याम चाउना माइ पाके अवेयरनेस मखल क्यागी अखोगी सिनेमा लीलादा दगी अतै प्लेटफॉर्म मैम द एजुकेशन मै लेना मैम इनचलकान अवेयरनेस पाक्तकना पीगिबना सिगी एज की प्रिविलेज से करम खैदी खोय हंदन बंगमगे सुमाइ तौदना ड्रग की सिदसु मसिगी अवेयरनेस मा पीबा मा याम चाउना वास्ट तोंगान मीडियम दा हाइतारे
सिनेमा ड्रामा नत्रगा अतोप अतोप अखोगी सोशल मीडिया नत्रगा अतै अतै एजुकेशन ग मैलेन हुजि स्टेट न तौबे याबा हाइदरगदी अखोगी एजुकेशन ग मैलेनबदा से खुदम क्लास 5 साइदगी इवन 10 फाउदा 11 12 फाउदा ड्रग की मसी सिलेबस याहुनबा म दरका वे मसी इंक्लूड होय क्लास खरददी यावे अदुबो वास ओना खर चाउन मसी याहोलकांदा मसीगी ड्रग सिना सोलकदम पिंगै मतमदगी मसीगी सिलेबस याहोलकान मदु तंबीबा म दरका वे सुमाय तौदना सिगी एजुकेशन की पार्ट से इंसन करकांददी हयिंग नहा इंखलैबदुना अंगांगदुना मा ज्ञान तारकान ओ सी तौरगदि सी तौवे हायबदुगी मदु परावन तमगदि सी खानबा म लाकने अदगी सिद नतन तोंगान तोंगान बखोई सोशल वेलफेयर डिपार्टमेंट ना एजुकेशन डिपार्टमेंट ना हेल्थ डिपार्टमेंट ना अदगी फैमिली वेलफेयर ना मसीगी तोंगान तोंगान मखलगी अवेयरनेस मैम पीबीरी अवेयरनेस मैम पीबीरी हुजी खुदम होइना वार ऑन ड्रग्स हाइबसिदा अदुम डिपार्टमेंट मैम ना not only फागत खक नतना वार ऑन ड्रग्स है अवेयरनेस चाउन पीबी मदुद इफ रिसोर्स पर्सन दरकार ले अखोई कादादी खर अदुम पीस पीजगे अदुमाय तौना सरकार ना मसीगुंबसे अदगी सरकार गिसु तोंगान तोंगान बखोई डॉक्टर्स मैम साइकियाट्रिस्ट मैम ले मसी मैम से तौरकांदा पब्लिक ता मास ओइना मसीगी अवेयरनेस पीबसे याम दरकार होय अदगी सिगी मथंगदा अमुक कै लेगे कांदा अखोई ड्रग चागिबा मी मैम लेरे खुदम ड्रग तोसी मसी थिंगबसे इफ लाइफ फदन कोई सप्लाई से ngam थिंगेन लौरसे बट अखोई स्टेट सिददी ngasi ड्रग चाबा मी मसिंग अदुक मतिक लय ड्रग हाना सिजना खरबा ऑलरेडी एडिक्ट ओइगरबा नत्रग डिपेंडेंट ओइगरबा लाइचुरबा थादोक पंगमदबा मैम लय मसिगी लायेंग न बसि करमाइन तौगदगे से अचौब क्वेश्चन अमा स्वाइद लय हौजि जे कोई स्टेट सिदा स्टेट ना रिकॉग्नाइज तौबा स्टेट की मखादा लैबा अदुगुंबा रिहेबिलिटेशन सेंटर 21 खक्तने अदि प्राइवेट खरा मदि हांगदोइ मसिगी रिहेब सेंटर 21 जिना अखोगी थंबा याबा क्लाइंट से something 200 something si khar moida bed sing si pi ko moina rehab ta 15 bedded 30 bedded sidhe na akhoi ministry na pi bu yaw de adu over oi bang ngak ne sumai tawduna akhoi gi manipur da hoji ji akhoi gi rehab centers mayam sida ngasai gi thamgadori ba adumba akhoi gi keno se I'm sorry hoji gi to chamri muk lei heba 400 something adumaina akhoi gi bed si lei heba ko aduna sigi akhoi manipur di mi lakh around lakh maya da haitare chap chaba state ki figure di leite ko sidak sinabagi hadi masigi survey nungsu to donga leitabani na around 1 lakh mukki maya se drug ta dependent ore any kind of drug ko you or su drug number 4 su guli or asumaina drug ta laisu mi se madu sijagar sunan thado ko yada bani na masu मागी राइट्स माजु मागी हिंबगी अदुगुम मैम इमुंग मनुंगी मागी इंपोर्टेंस मैम लेबनिना मासे फहलकनब मदु लाइंग बिबा दरकार वाय अदुना स्वाइसिदा सरकार ना ओइना फजना नसागी लेइबा अखोगी रिहेब सेंटर लिंगी सि सुमाइना सरकार ना ओइना चाउना फमुंग चामसनी का तौरगा थंबिरदि मसे कमाइ दउनी मसि जुम खरदि कानगनि हाजिरिबा अदगी मु डिस्ट्रिक्ट अतै अतैदा हौजि अखोइना उरिसिदि सिगी रिहेब सेंटर सिजो स्वाइगी इम्फाल मयोल डिस्ट्रिक्ट वैली डिस्ट्रिक्ट खर ले हो चिंग खर दिले याम सोंदे मसिंग याम दे हाजिरि अदुमाय तौदुना सिगुंबा रिहेब सेंटर मसि खर हेंगर हनबा मदरका ओय मणिपुर दि याम द्रबदा मी लिसिंग अहुम मरी मुकी चांग नत्र लिसिंग मंगा तरा की चांग दा मसिगी लायेंगबम मसि थंबा मदरका ओय अदुमाय तौदुना मसिगुंबा से खर स्टेट ना खन इनिशिएटिव लौबिरकान खर कन इनिशिएटिव लौरकान मसि लायेंगनबा मसि होनबा मदरका ओय अदुना हयेंग सिददी खुदम मोइना ममा पाना हुजिक याम चाओ प्रॉब्लम लेसे ड्रग चारे हरगसु हुजि थंबम लेति आई चादु ड्रग चारे इंकलैबा क्लास 10 दा कादे अंगांग दो 12 दा कादा ngai अंगांग दो लायेंग जगे न हाइबा कांदा ड्रग रिहेब सेंटर थंबम लेति क्यू ने हुजि रिहेब सेंटर अमदा थमजगे हाइबसे क्यू ने बा माय हाना मागी वेटिंग लिस्ट दा थमगा अदु ए मी म चखरे अदु लाओ हर कांदा चिंखत ना दुइने अदु सिगुंबसे खरा हेना मसि एक्सपांशन तौर कांदा मसिगी लायेंग नबा मफम से खरा यामना बीबी तारगदी मधुसु अचौब मेजर अमदी ओइगनी खंजे अदगी मु सोमदा कोई स्टेट सिदा हुजिक लाई प्रॉब्लम हंदक इगुइ गुइदना लिलोंगदा चही 13 दगे अंगांग ओवरडोज चला सी लिलोंगी मफम मदा चही 13 खक ngairiba अंगांग फाउदा ड्रग ओवरडोज चलगा सीरा बने सिगी थाक फाउदा यौरा बने हाजिरिबा हुजुजी मयाम पंगा हेक्टा मयाम मांगदा थोगा आई चादु गुली चारे आई चादु ड्रग चारे हाइबदी खो इकाइबगी हाइना दबई वानेबा एवरी लेकाइ दोजिगी येंग मतमदा सिगुम ड्रग चाबा सिगुंबा निशा सिजनबी चांगसे लुबिदि हेंगले अदि ngasai panbigiba WY si kuidri manipur pusalakwa adu masi bauda hoi addict oiba mayam le adu sigi WY ga sidi masi
ꯃꯁꯤ ꯀꯔꯝꯍꯥꯏꯅ ꯂꯥꯏꯌꯦꯡꯒꯗꯒꯦ ꯍꯥꯏꯕꯗ ꯏꯚꯟ ꯑꯩꯈꯣꯏꯅ ꯑꯈꯪ ꯑꯍꯩꯁꯤꯡꯗ ꯍꯪꯖꯕ ꯀꯥꯟꯗ ꯃꯁꯤ ꯑꯆꯧꯕ ꯀꯟꯐ꯭ꯌꯨꯖꯟ ꯑꯃ ꯂꯩꯔꯤ ꯍꯥꯏꯕ ꯍꯥꯏꯗꯤ ꯅꯝꯕꯔ 4ꯒꯨꯝꯕ ꯒꯨꯂꯤꯒꯨꯝꯕꯒꯤꯗꯤ ꯃꯥꯒꯤ ꯑꯇꯣꯞꯄ ꯃꯥꯒꯤ ꯍꯤꯗꯥꯛ ꯃꯥꯕꯨ ꯂꯥꯏꯌꯦꯡꯅꯕ ꯍꯤꯗꯥꯛꯁꯦ ꯂꯩꯔꯒꯁꯨ WIꯒꯤꯁꯤ ꯈꯤꯇꯪ ꯁ꯭ꯋꯥꯏꯗ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯂꯩꯔꯤ ꯀꯥꯏꯅ ꯑꯈꯪ ꯑꯍꯩꯁꯤꯡꯅ ꯑꯩꯈꯣꯏꯗ ꯍꯥꯏꯕꯤꯕ ꯂꯩꯌꯦꯕ ꯑꯗꯨꯅ ꯁꯤꯒꯤ ꯊꯥꯛꯁꯦ ꯌꯧꯔꯛꯄꯅꯤꯅ ꯑꯩꯈꯣꯏꯅ ꯁ꯭ꯇꯦꯠꯁꯤꯒꯤ ꯉꯁꯥꯏꯒꯤ ꯃꯄꯤ ꯃꯄꯥ ꯑꯣꯏꯔꯤꯕ ꯑꯩꯈꯣꯏ ꯁꯔꯀꯥꯔꯅ ꯃꯁꯤꯗ ꯏꯅꯤꯁꯤꯌꯦꯇꯤꯚ ꯈꯔ ꯍꯦꯟꯅ ꯂꯧꯔꯀꯥꯟꯗ ꯗ꯭ꯔꯒꯀꯤ ꯉꯁꯥꯏ ꯋꯥꯔ ꯑꯦꯒꯦꯟꯁ ꯗ꯭ꯔꯒꯁ ꯂꯥꯎꯊꯣꯛꯄꯤꯔꯤꯁꯦ ꯐꯥꯒꯗꯕꯁꯨ ꯌꯥꯝ ꯐꯩ ꯑꯗꯨꯁꯨ ꯐꯥꯁꯤ ꯃꯔꯝꯗꯤ ꯃꯗꯨꯒꯤ ꯒꯦꯠꯋꯦꯗꯨ ꯊꯤꯡꯕ ꯑꯃ ꯉꯁꯥꯏ ꯍꯥꯏꯕꯤ ꯑꯗꯨꯃꯥꯏꯅ ꯒꯦꯠ ꯊꯤꯡꯕ ꯑꯁꯤꯃ ꯗꯔꯀꯥꯔ ꯑꯣꯏ ꯒꯦꯠꯁꯦ ꯊꯤꯡꯕꯒ ꯂꯣꯏꯅꯅ ꯑꯩꯈꯣꯏꯒꯤ ꯃꯅꯨꯡꯁꯤꯗꯁꯨ ꯑꯩꯈꯣꯏꯒꯤ ꯁ꯭ꯇꯦꯠꯁꯤꯅ ꯇꯧꯕ ꯌꯥꯕ ꯈꯔ ꯉꯁꯥꯏꯒꯤ ꯁꯤꯗ ꯀꯝꯃ꯭ꯌꯨꯅꯤꯇꯤ ꯏꯟꯚꯣꯜꯚꯃꯦꯟ ꯂꯥꯛꯍꯜꯂꯤꯕ ꯃꯁꯤꯁꯨ ꯀꯝꯃ꯭ꯌꯨꯅꯤꯇꯤ ꯑꯦꯋꯦꯔꯅꯦꯁꯁꯤ ꯌꯥꯝ ꯗꯔꯀꯥꯔ ꯑꯣꯏꯌꯦꯕ ꯍꯥꯟꯅ ꯆꯪꯕ ꯌꯥꯔꯝꯗꯕ ꯃꯐꯝ ꯈꯔ ꯑꯩꯈꯣꯏ ꯀꯝꯃ꯭ꯌꯨꯅꯤꯇꯤꯁꯤꯡꯗ ꯍꯧꯖꯤꯛ ꯄꯨꯂꯤꯁꯅꯒ ꯆꯪꯉꯒ ꯐꯥꯒꯠꯂꯛꯏꯁꯤ ꯃꯁꯤ ꯌꯥꯝ ꯐꯩ ꯑꯗꯒꯤ ꯑꯃꯨꯛ ꯑꯩꯈꯣꯏꯒꯤ ꯁ꯭ꯇꯦꯠꯁꯤꯗ ꯍꯧꯖꯤꯛ ꯌꯥꯝ ꯑꯆꯧꯕ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯍꯥꯟꯅꯅ ꯉꯁꯥꯏ ꯄꯟꯕꯤꯔꯤꯕ ꯁꯄ꯭ꯂꯥꯏꯒꯤ ꯄꯣꯠꯁꯦ ꯃꯄꯥꯟꯗꯒꯤ ꯄꯨꯁꯜꯂꯝꯕꯅꯦꯕ ꯉꯁꯤꯗꯤ ꯑꯩꯈꯣꯏ ꯑꯣꯟ ꯔꯤꯁꯣꯔꯁꯇ ꯄꯨꯊꯣꯛꯆꯔꯦꯕ ꯗ꯭ꯔꯒꯁꯦ ꯍꯥꯏꯗꯤ ꯑꯩꯈꯣꯏꯒꯤ ꯂꯝꯗꯝꯁꯤꯗ ꯗ꯭ꯔꯒ ꯁꯨꯡꯕꯒꯤ ꯐꯦꯛꯇꯔꯤ ꯉꯁꯥꯏ ꯑꯣꯖꯥꯅ ꯍꯥꯏꯕꯤꯈꯤꯕ ꯗ꯭ꯔꯒ ꯁꯨꯡꯕꯒꯤ ꯐꯦꯛꯇꯔꯤ ꯂꯩꯈꯠꯂꯛꯑꯦ ꯑꯗꯒꯤ ꯑꯃꯨꯛ ꯗ꯭ꯔꯒ ꯀꯤ ꯄꯨꯊꯣꯛꯅꯕꯒꯤ ꯑꯗꯨꯒꯨꯝꯕ ꯃꯦꯇꯔꯤꯌꯦꯜ ꯑꯃ ꯑꯣꯏꯔꯤꯕ ꯄꯣꯄꯤꯁꯦ ꯃꯁꯤ ꯄ꯭ꯂꯥꯟꯇꯦꯁꯟ ꯃꯅꯤꯄꯨꯔꯗ ꯄꯥꯛꯇꯛꯅꯅ ꯇꯧꯈꯠꯂꯛꯑꯦꯕ ꯆꯤꯡꯒꯤ ꯑꯦꯔꯤꯌꯥꯁꯤꯡꯗ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯄꯥꯛꯇꯛꯅꯅ ꯇꯧꯔꯛꯑꯦꯕ ꯃꯁꯤꯅ ꯀꯅꯥꯅ ꯀꯃꯥꯏꯅ ꯇꯧꯔꯛꯏꯅꯣ ꯃꯁꯤ ꯑꯆꯧꯕ ꯀꯟꯐ꯭ꯌꯨꯖꯟ ꯑꯃ ꯂꯥꯛꯑꯦꯕ ꯁꯤꯗꯩꯗꯀꯅꯥ ꯁꯝꯅꯔꯤꯅꯣ ꯀꯅꯥ ꯕꯦꯀꯤꯡ ꯂꯩꯔꯤꯅꯣ ꯅꯠꯇ꯭ꯔꯒ ꯀꯃꯥꯏꯅ ꯇꯧꯔ ꯊꯥꯔꯛꯏꯅꯣ ꯃꯁꯤ ꯑꯆꯧꯕ ꯀꯟꯐ꯭ꯌꯨꯖꯟ ꯑꯃ ꯂꯩ ꯍꯟꯗꯛ ꯑꯩꯈꯣꯏ ꯑꯣꯅꯔꯦꯕꯜ ꯆꯤꯐ ꯃꯤꯅꯤꯁꯇꯔꯅ ꯁꯔꯀꯥꯔ ꯍꯦꯛ ꯄꯥꯏꯕꯒꯕꯨꯗꯤ ꯂꯥꯎꯊꯣꯛꯄꯤꯈꯤ ꯃꯁꯤꯒꯨꯝꯕ ꯑꯩꯈꯣꯏ ꯏꯜꯂꯤꯒꯦꯜ ꯄ꯭ꯂꯥꯟꯇꯦꯁꯟ ꯇꯧꯕ ꯃꯌꯥꯝꯁꯦ ꯃꯁꯤ ꯑꯒꯔꯔꯣꯝꯗ ꯑꯣꯟꯊꯣꯛꯑꯒ ꯅꯠꯇ꯭ꯔꯒ ꯑꯇꯣꯞꯄ ꯍꯤꯗꯥꯛ ꯀꯥꯟꯅꯕ ꯄꯥꯝꯕꯤ ꯑꯣꯏꯅ ꯊꯥꯍꯟꯅꯕ ꯍꯥꯏꯅ ꯐꯣꯡꯗꯣꯛꯈꯤꯕꯗꯤ ꯂꯩ ꯑꯗꯨꯕꯨ ꯀꯗꯥꯏ ꯐꯥꯎꯕ ꯃꯁꯤ ꯇꯧꯈ꯭ꯔꯒꯦ ꯍꯥꯏꯕꯁꯤꯗꯤ ꯑꯩꯈꯣꯏ ꯄꯕ꯭ꯂꯤꯛꯇ ꯏꯚꯟ ꯁꯤꯚꯤꯜ ꯁꯣꯁꯥꯏꯇꯤ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯃꯌꯥꯝꯗ ꯑꯁꯤ ꯀꯟꯐ꯭ꯌꯨꯖꯟ ꯑꯃꯗꯤ ꯁ꯭ꯋꯥꯏꯗ ꯂꯩ ꯍꯥꯏꯖꯔꯤꯕ ꯑꯗꯨ ꯑꯣꯏꯔꯒꯗꯤ ꯃꯁꯤꯒꯨꯝꯕ ꯄ꯭ꯂꯥꯟꯇꯦꯁꯟ ꯇꯧꯔꯛꯏꯁꯤꯅ ꯀꯔꯤꯒꯤꯅꯣ ꯃꯁꯤ ꯑꯁꯤꯒꯨꯝꯕ ꯉꯁꯥꯏꯒꯤ ꯄꯩꯁꯥꯗꯨ ꯐꯪꯅꯕ ꯍꯣꯠꯅꯕ ꯇꯁꯦꯡꯅ ꯗ꯭ꯔꯒ ꯍꯥꯏꯕꯁꯤ ꯌꯦꯡꯀꯥꯟꯗ ꯏꯖꯤ ꯃꯅꯤꯅꯤ ꯗ꯭ꯔꯒ ꯀꯔꯕꯥꯔ ꯇꯧꯔꯛꯏꯕ ꯗ꯭ꯔꯒ ꯁꯤꯒꯤ ꯄꯨꯊꯣꯛ ꯄꯨꯁꯤꯟ ꯇꯧꯔꯛꯏꯕ ꯃꯁꯤ ꯀꯔꯤꯅꯣ ꯍꯥꯏꯀꯥꯟꯗ ꯈꯨꯗꯝ ꯑꯣꯏꯅ ꯑꯁꯤꯗꯩ ꯁ꯭ꯋꯥꯏꯐꯥꯎꯗ ꯊꯥꯡꯕꯤꯌꯨ ꯍꯥꯏꯔꯀꯥꯟꯗ ꯂꯨꯄꯥ 1,000,000 ꯑꯁꯨꯛ ꯄꯤꯒꯦ ꯍꯥꯏꯔꯒ ꯉꯁꯥꯏꯒꯤ ꯂꯩꯇ ꯂꯥꯏꯔꯕꯗꯨꯅ ꯍꯦꯜꯂꯀꯥꯟꯗ ꯑꯗꯨ ꯊꯥꯡꯒꯗꯣꯏꯅꯤ ꯑꯗꯨꯒ ꯀꯣꯟꯅꯅ ꯄꯣꯠꯇꯨꯗꯤ ꯐꯥꯗꯣꯏꯅꯦꯕ ꯑꯗꯨ ꯐꯥꯔꯤꯕ ꯃꯤꯗꯨꯗꯤ ꯑꯗꯨꯝ ꯉꯁꯥꯏꯒꯤ ꯃꯥꯏ ꯕꯦꯀꯤꯡ ꯂꯩꯇꯕꯅꯤ ꯑꯗꯨꯝ ꯖꯦꯜ ꯆꯪꯗꯣꯏꯅꯤ ꯑꯗꯨꯒ ꯉꯁꯥꯏꯒꯤ ꯁꯛꯇꯤ ꯂꯩꯕ ꯃꯤꯗꯨꯗꯤ ꯑꯗꯨꯝ ꯊꯥꯗꯣꯛꯈꯤꯗꯣꯏꯅꯦꯕ ꯑꯗꯨꯅ ꯁꯤꯒꯨꯝꯕꯁꯤ ꯂꯥꯛꯑꯀꯥꯟꯗ ꯑꯩꯈꯣꯏꯅ ꯁ꯭ꯇꯦꯠꯀꯤ ꯉꯁꯥꯏ ꯄꯟꯕꯒꯤ ꯑꯗꯨꯃꯥꯏꯅ ꯁ꯭ꯇꯦꯠꯀꯤ ꯀꯃꯤꯠꯃꯦꯟ ꯑꯃ ꯁꯔꯀꯥꯔꯒꯤ ꯑꯣꯏꯕ ꯑꯣꯅꯔꯦꯕꯜ ꯆꯤꯐ ꯃꯤꯅꯤꯁꯇꯔꯒꯤ ꯌꯥꯝ ꯆꯥꯎꯕ ꯀꯃꯤꯠꯃꯦꯟ ꯑꯃ ꯗꯔꯀꯥꯔ ꯑꯣꯏ ꯃꯃꯥꯡꯗ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯗꯒꯤ ꯑꯦꯛꯁ ꯐꯥꯏꯅꯥꯟꯁ ꯃꯤꯅꯤꯁꯇꯔ ꯑꯩꯈꯣই ꯒꯨꯋꯥꯍꯥꯇꯤꯗ ꯍꯧꯖꯤꯛ ꯂꯩꯕꯨꯗꯤ ꯂꯩꯈꯤꯗ꯭ꯔꯦ ꯃꯍꯥꯛ ꯐꯥꯒꯠꯈꯤꯕ ꯂꯩꯈꯤ ꯃꯅꯤꯄꯨꯔꯒꯤ ꯍꯦꯛ ꯐꯥꯏꯅꯥꯟꯁ ꯃꯤꯅꯤꯁꯇꯔ ꯐꯥꯎꯗ ꯑꯩꯅ ꯈꯟꯖꯕ ꯃꯗꯨ ꯂꯣꯈꯣꯟ ꯍꯥꯏꯕ ꯃꯥꯜꯂꯤ ꯃꯇꯝꯗꯨꯗ ꯑꯗꯨꯃꯥꯏꯅ ꯐꯥꯒꯠꯂꯒ ꯗ꯭ꯔꯒ ꯀꯣꯟꯅꯅ ꯐꯥꯒꯠꯈꯤꯕ ꯁ꯭ꯇꯦꯠꯀꯤ ꯑꯩꯈꯣꯏꯒꯤ ꯐꯥꯏꯅꯥꯟꯁ ꯃꯤꯅꯤꯁꯇꯔꯐꯥꯎ ꯐꯥꯒꯠꯈ꯭ꯔꯕꯅꯤ ꯑꯗꯨꯒꯤ ꯁꯤ ꯃꯃꯥꯡꯗ ꯀꯅꯥꯅꯣ MLAꯒꯤ ꯃꯆꯥ ꯃꯁꯨ ꯑꯗꯩ ꯉꯁꯥꯏ ꯄꯟꯕꯤꯈꯤꯕ ꯁꯤꯒꯨꯝꯕ ꯃꯌꯥꯝ ꯑꯃ ꯑꯩꯈꯣꯏꯅ ꯍꯦꯛ ꯄꯜꯂꯨꯔꯒꯗꯤ ꯑꯗꯨꯝ ꯁꯥꯎꯅꯤꯡꯕꯗꯤ ꯑꯣꯏꯕ ꯑꯗꯨꯕꯨ ꯃꯁꯤ ꯃꯤꯗꯤꯌꯥꯒꯤ ꯊꯣꯡꯗꯒꯤ ꯍꯥꯏꯔꯛꯄ ꯃꯌꯥꯝ ꯑꯃ ꯃꯗꯨꯒꯤ ꯋꯤꯠꯅꯦꯁ ꯃꯌꯥꯝ ꯑꯃ ꯂꯩꯔꯒ ꯍꯧꯖꯤꯛ ꯀꯦꯁꯇ ꯇ꯭ꯔꯥꯏꯌꯦꯜ ꯆꯠꯊꯔꯤꯕ ꯃꯌꯥꯝꯁꯨ ꯌꯥꯎꯔꯤꯕꯅꯦꯕ ꯑꯗꯨꯅ ꯁꯤꯒꯨꯝꯕ ꯃꯌꯥꯝꯁꯤ ꯂꯩꯕ ꯀꯥꯟꯗ ꯑꯣꯅꯔꯦꯕꯜ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯃꯁꯤ ꯑꯆꯧꯕ ꯗꯥꯏꯇ ꯑꯃ ꯂꯧꯔꯀꯥꯟꯗ ꯁꯤꯒꯨꯝꯕ ꯗ꯭ꯔꯒ ꯀꯔꯕꯥꯔ ꯇꯧꯕꯗ ꯆꯦꯟꯅꯕ ꯅꯠꯇ꯭ꯔꯒ ꯄꯣꯄꯤ ꯄ꯭ꯂꯥꯟꯇꯦꯁꯟꯗ ꯅꯠꯇ꯭ꯔꯒ ꯑꯩꯈꯣꯏꯒꯤ ꯁ꯭ꯇꯦꯠꯁꯤꯗ ꯗ꯭ꯔꯒ ꯃꯦꯅꯨꯐꯦꯛꯆꯔꯤꯡ ꯇꯧꯕꯗ ꯆꯦꯟꯅꯕꯁꯤꯗꯤ ꯃꯁꯤ ꯂꯦꯝꯅ ꯊꯥꯗꯕ ꯑꯃ ꯗꯔꯀꯥꯔ ꯑꯣꯏꯌꯦꯕ ꯃꯁꯤ ꯈꯔ ꯍꯦꯟꯅ ꯃꯗꯨꯗ ꯃꯤꯠꯌꯦꯡ ꯆꯪꯕꯤꯔꯀꯥꯟꯗ ꯅꯠꯇ꯭ꯔꯒꯗꯤ ꯑꯩꯈꯣꯏꯅ ꯍꯥꯟꯅ ꯋꯥꯔꯝꯃꯤꯗꯤ ꯁꯤ ꯃꯄꯥꯟꯗꯒꯤ ꯄꯨꯁꯜꯂꯛꯄꯁꯤ ꯈꯟ ꯍꯧꯖꯤꯛꯇꯤ ꯑꯩꯈꯣꯏ ꯁꯤꯗꯒꯤ ꯐꯥꯎꯗ ꯁꯤ ꯄꯨꯊꯣꯔꯛꯑꯒꯗꯤ ꯑꯩꯈꯣꯏꯅ ꯁ꯭ꯋꯥꯏꯗ ꯇꯨꯃꯤꯟꯅ ꯌꯦꯡ ꯂꯩꯔꯒꯗꯤ ꯁ꯭ꯇꯦꯠꯁꯤ ꯀꯔꯤꯅꯣ ꯐꯤꯕꯝ ꯂꯥꯛꯀꯗꯣꯏ ꯂꯥꯁꯇ ꯑꯩꯈꯣꯏꯒꯤ ꯁꯔꯀꯥꯔꯁꯤꯐꯥꯎꯗ ꯍꯌꯦꯡ ꯂꯥꯁꯇ ꯂꯩꯕꯥꯛ ꯉꯥꯛꯄ ꯉꯝꯃꯣꯏꯕ ꯁꯔꯀꯥꯔ ꯄꯥꯏꯕꯤꯔꯤꯕ ꯑꯣꯅꯔꯦꯕꯜ ꯃꯌꯥꯝꯒꯤ ꯃꯆꯥ ꯃꯁꯨꯐꯥꯎꯗ ꯁꯤ ꯗ꯭ꯔꯒ ꯆꯥꯕ ꯌꯥꯎꯔꯛꯀꯗꯣꯏꯅꯤ ꯑꯗꯒꯤ ꯄꯨꯂꯤꯁ ꯑꯣꯐꯤꯁꯦꯜꯁꯤꯡ ꯕ꯭ꯌꯨꯔꯣꯀ꯭ꯔꯦꯠꯀꯤ ꯃꯆꯥ ꯃꯁꯨꯁꯤꯡꯁꯨ ꯗ꯭ꯔꯒ ꯆꯥꯕ ꯌꯥꯎꯔꯛꯀꯗꯣꯏꯅꯤ ꯍꯌꯦꯡ ꯃꯇꯝꯗꯨꯗ ꯂꯥꯁꯇ ꯃꯥꯒꯤ ꯃꯆꯥꯗꯣ ꯔꯤꯍꯦꯞ ꯊꯝꯅꯕ ꯍꯣꯠꯅꯕꯗꯕ ꯁꯔꯀꯥꯔꯐꯥꯎꯗ ꯄꯥꯏꯕ ꯉꯝꯃꯛꯇꯕꯒꯤ ꯐꯤꯕꯝ ꯂꯥꯛꯀꯅꯦꯕ ꯑꯗꯨ ꯑꯣꯏꯔꯒꯗꯤ ꯃꯁꯤꯒꯤ ꯊꯥꯛꯁꯤ ꯌꯧꯔꯛꯇ꯭ꯔꯤꯉꯩꯗ ꯃꯁꯤꯒꯤ ꯁꯔꯀꯥꯔꯅ ꯃꯁꯤꯗ ꯍꯥꯏꯔꯤꯕ ꯃꯤꯑꯣꯏꯁꯤꯡꯁꯦ ꯃꯁꯤ ꯆꯞ ꯆꯥꯅ ꯌꯥꯝ ꯊꯨꯅ ꯇ꯭ꯔꯥꯏꯌꯦꯜ ꯄꯤꯔꯀꯥꯟꯗ ꯃꯁꯤ ꯆꯞ ꯆꯥꯕ ꯗꯟꯗꯤ ꯑꯃ ꯄꯤꯍꯜꯂꯀꯥꯟꯗ ꯑꯗꯒꯤ ꯁꯣꯁꯥꯏꯇꯤꯒꯤ ꯍꯧꯖꯤꯛ ꯊꯣꯛꯂꯛꯀꯗꯧꯕ ꯀꯣꯟꯁꯤꯀ꯭ꯋꯦꯟꯁꯦꯁ ꯃꯌꯥꯝ ꯇꯨꯡꯗ ꯂꯥꯛꯀꯗꯕ ꯁꯤꯆꯨꯋꯦꯁꯟ ꯃꯌꯥꯝꯁꯦ ꯃꯁꯤ ꯊꯤꯡꯍꯧꯅꯕ ꯁꯔꯀꯥꯔꯅ ꯑꯩꯈꯣꯏꯒꯤ ꯉꯜꯂꯤꯉꯩ ꯃꯇꯝꯁꯦ ꯍꯥꯏꯗꯤ ꯍꯥꯟꯅ ꯇꯧꯗ꯭ꯔꯦ ꯍꯥꯏꯔꯒꯁꯨ ꯃꯗꯨ ꯂꯣꯏꯅ ꯑꯩꯈꯣꯏꯅ ꯅꯤꯡꯁꯤꯡꯗꯅ ꯆꯤꯡꯈꯠ ꯂꯩꯔꯒꯗꯤ ꯌꯥꯔꯣꯏꯗꯕꯅꯤꯅ ꯍꯧꯖꯤꯛ ꯊꯦꯡꯉꯁꯨ ꯊꯦꯡꯅ ꯍꯧꯖꯤꯛ ꯃꯇꯝ ꯂꯩꯔꯤ ꯍꯧꯖꯤꯛ ꯑꯩꯈꯣꯏꯅ ꯉꯝꯃꯣꯏꯅ ꯊꯥꯗꯣꯛꯄꯕꯨꯗꯤ ꯍꯧꯖꯤक ꯐꯥꯕ ꯉꯝꯃꯗꯕ ꯃꯌꯥꯝ ꯑꯃ ꯍꯧꯖꯤक ꯁ꯭ꯇꯦꯠꯅ ꯀꯟꯅ ꯍꯣꯠꯅꯕꯤꯕꯗꯤ ꯍꯧꯖꯤक ꯐꯥꯒꯠꯂꯛꯏꯗꯅ ꯃꯁꯤ ꯑꯩꯈꯣꯏ ꯌꯥꯝ ꯄꯕ꯭ꯂꯤꯛꯅꯁꯨ ꯌꯥꯝ ꯑꯦꯄ꯭ꯔꯤꯁꯤꯌꯦꯠ ꯇꯧꯏ ꯑꯩꯈꯣꯏꯁꯨ ꯌꯥꯝ ꯀꯟꯅ ꯑꯦꯄ꯭ꯔꯤꯁꯤꯌꯦꯠ ꯇꯧꯖꯩ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯊꯦꯡꯉꯁꯨ ꯊꯦꯡꯅ ꯐꯥꯒꯠꯄꯤꯔꯛꯏꯕ ꯃꯁꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯀꯥꯟꯅꯩꯌꯦꯕ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯑꯩꯈꯣꯏꯅ ꯁ꯭ꯇꯦꯠꯁꯤꯗꯁꯨ ꯍꯧꯖꯤक ꯂꯩꯔꯤꯕ ꯃꯌꯥꯝꯁꯤꯁꯨ ꯃꯁꯤ ꯊꯦꯡꯉꯁꯨ ꯊꯦꯡꯅ ꯃꯁꯤ ꯈꯔ ꯃꯈꯩ ꯀꯃꯤꯠꯃꯦꯟ ꯑꯃꯒ ꯂꯣꯏꯅꯅ ꯇꯧꯕꯤꯔꯒꯗꯤ ꯑꯩ ꯑꯣꯖꯥ ꯁꯨꯅꯤꯜ ꯂꯥꯛꯆꯒꯦ ꯃꯔꯨꯑꯣꯏꯅ ꯑꯩꯈꯣꯏ ꯁꯤꯗꯩꯗ ꯁꯤꯚꯤꯜ ꯁꯣꯁꯥꯏꯇꯤ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯒꯤ ꯔꯣꯜꯁꯤ ꯀꯔꯤ ꯂꯧꯔꯒꯗꯤ ꯑꯩꯈꯣꯏ ꯃꯁꯤ ꯗ꯭ꯔꯒꯀꯤ ꯂꯩꯔꯤꯕ ꯏꯝꯄꯦꯛ ꯍꯥꯏ ꯆꯩꯊꯦꯡꯁꯦ ꯐꯒꯅꯦꯅ ꯈꯜꯂꯤ ꯑꯗꯨꯒ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯏꯁꯨ ꯃꯌꯥꯝ ꯂꯩꯕꯥꯛꯀꯤ ꯑꯣꯏꯕ ꯏꯟꯇꯤꯒ꯭ꯔꯤꯇꯤꯒꯤ ꯑꯣꯏꯕ ꯃꯌꯥꯝ ꯏꯁꯨ ꯃꯌꯥꯝꯁꯨ ꯄꯥꯏꯕꯤꯔꯤ ꯃꯌꯥꯝꯁꯨ ꯍꯣꯠꯅꯕꯤꯔꯤ ꯗ꯭ꯔꯒꯁꯤꯁꯨ ꯌꯥꯝ ꯑꯆꯧꯕ ꯏꯁꯨ ꯍꯥꯏꯕꯤꯔꯤꯗꯨꯅꯤ ꯍꯧꯖꯤꯛ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯍꯧꯖꯤꯛ ꯂꯩꯔꯤꯕ MLA ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯕ꯭ꯌꯨꯔꯣꯀ꯭ꯔꯦꯠ ꯑꯣꯐꯤꯁꯥꯔ ꯄꯨꯂꯤꯁ ꯑꯣꯐꯤꯁꯥꯔ ꯂꯩꯔꯤꯕ ꯑꯦꯗꯚꯣꯀꯦꯠ ꯂꯩꯔꯤꯕ ꯂꯣꯌꯔ ꯂꯩꯔꯤꯕ ꯃꯌꯥꯝꯁꯤꯒꯤ ꯃꯆꯥ ꯃꯁꯨꯁꯨ
ꯆꯥꯔ ꯑꯣꯏ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯦ ꯍꯥꯏꯕ ꯇꯝꯕ ꯉꯝꯗꯦ ꯁ꯭ꯋꯥꯏꯗ ꯔꯣꯜ ꯑꯣꯐ ꯁꯤꯚꯤꯜ ꯁꯣꯁꯥꯏꯇꯤ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯁꯤ ꯑꯣꯖꯥ ꯁꯨꯅꯤꯜꯒꯤ ꯃꯤꯡꯗ ꯀꯃꯥꯏꯅ ꯊꯝꯕꯤꯕꯁꯦ ꯃꯁꯤꯁꯨ ꯑꯩꯈꯣꯏꯒꯤ ꯁꯤꯚꯤꯜ ꯁꯣꯁꯥꯏꯇꯤꯒꯤ ꯔꯣꯜꯁꯤ ꯄꯥꯔꯠꯁꯤꯃ ꯑꯩꯈꯣꯏ ꯀꯥꯟꯕ ꯁꯨꯡꯌꯥ ꯌꯥꯔꯣꯏ ꯑꯗꯨꯅꯅꯤ ꯂꯥꯏꯛ ꯀꯗꯥ ꯁꯦ ꯀꯗꯥ ꯊꯣꯛꯂꯛꯇꯅ ꯑꯩꯈꯣꯏꯒꯤ ꯑꯦꯋꯥꯔꯅꯦꯁ ꯇꯧꯗꯅ ꯃꯌꯥꯝꯒ ꯇꯧꯔꯤꯁꯦ ꯑꯗꯩꯗ ꯑꯩꯈꯣꯏꯅ ꯊꯝꯖꯅꯤꯡꯉꯤꯗꯤ ꯁꯦ ꯚꯣꯂꯟꯇꯔꯤꯂꯤ ꯑꯩꯈꯣꯏꯒꯤ ꯃꯇꯦꯡ ꯄꯥꯡꯉꯒꯦ ꯍꯥꯏꯗꯅ ꯒꯚꯔꯟꯃꯦꯟꯠꯀꯤꯗꯃꯛꯇ ꯃꯇꯦꯡ ꯄꯥꯡꯒꯦꯅ ꯂꯩꯕꯁꯦ ꯉꯁꯤꯒꯤ ꯂꯩꯉꯥꯛꯁꯤꯅ ꯑꯩꯈꯣꯏꯒꯤ ꯅꯤꯁꯥꯒꯤꯗꯃꯛꯇ ꯄꯥꯔꯠꯅꯔ ꯑꯣꯏꯅ ꯆꯪꯁꯤꯜꯂꯤꯕ ꯀꯗꯥꯒꯁꯦ ꯔꯤꯀꯣꯛꯅꯤꯁꯟ ꯏꯄꯤ ꯄꯤꯗꯕꯁꯤꯅꯦꯕ ꯑꯗꯣ ꯍꯧꯖꯤꯛꯁꯤ ꯑꯗꯨꯅꯤ ꯑꯩꯅ ꯉꯁꯥꯏ ꯍꯥꯏꯁꯦ ꯊꯃꯣꯏ ꯁꯦꯡꯅ ꯄꯣꯠꯁꯤ ꯊꯤꯡꯉꯒꯦꯅ ꯈꯜꯂꯕ ꯑꯩꯒꯤ ꯋꯥꯈꯜꯗ ꯊꯃꯣꯏꯁꯤ ꯁꯦꯡꯅ ꯊꯤꯡꯉꯒꯦꯅ ꯈꯜꯂꯕ ꯃꯗꯨꯗꯤ ꯑꯩꯈꯣꯏꯅ ꯍꯥꯏꯁꯦ ꯑꯗꯨꯝ ꯍꯟꯊꯔꯛꯀꯅꯦꯕ ꯑꯗꯨꯕꯨ ꯑꯩꯒꯤ ꯋꯥꯈꯜꯗ ꯆꯦꯗ ꯇꯦꯕꯜꯗ ꯋꯥꯔꯦꯞ ꯂꯧꯕ ꯈꯛꯇꯪ ꯑꯣꯏꯔꯒ ꯏꯝꯄ꯭ꯂꯤꯃꯦꯟ ꯇꯧꯒꯗꯧꯕ ꯑꯗꯒꯤ ꯑꯩꯈꯣꯏꯅ ꯑꯃꯨꯛ ꯇꯧꯒꯗꯧꯕ ꯄꯣꯠꯇꯨꯗꯤ ꯇꯧꯗꯦꯕ ꯑꯗꯨꯅ ꯁꯦꯡꯅ ꯇꯣꯞ ꯇꯨ ꯕꯇꯝ ꯀꯣ ꯁꯦ ꯑꯃꯗ ꯇꯥꯏꯁꯟꯅꯕ ꯁꯨꯅꯠ ꯅꯠꯇꯅ ꯁꯦ ꯃꯀꯣꯛꯇꯩꯅ ꯔꯥꯖꯅꯤꯇꯤ ꯇꯧꯕꯗꯨꯅ ꯑꯃ ꯈꯣꯡꯕꯀꯣ ꯁꯦ ꯑꯩꯈꯣꯏꯒꯤ ꯂꯩꯔꯤꯕ ꯄ꯭ꯔꯖꯥꯕꯣꯛꯁꯦ ꯊꯃꯣꯏ ꯁꯦꯡꯕ ꯑꯃ ꯆꯪꯉꯦ ꯑꯗꯣ ꯁꯤꯒꯤ ꯃꯅꯨꯡꯁꯤꯗ ꯀꯅꯥꯅ ꯍꯥꯟꯅ ꯒ꯭ꯌꯥꯟ ꯇꯥꯒꯗꯒꯦ ꯁꯤꯅꯦꯕ ꯀꯅꯥꯅ ꯍꯥꯟꯅ ꯒ꯭ꯌꯥꯟ ꯇꯥꯔꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯂꯩꯔꯤꯕ ꯆꯩꯊꯦꯡ ꯑꯁꯤ ꯀꯣꯛꯄ ꯉꯝꯒꯗꯒꯦ ꯁꯤꯅꯦꯕ ꯑꯗꯨꯕꯨ ꯒ꯭ꯌꯥꯟꯁꯤ ꯉꯁꯥꯏ ꯍꯥꯏꯕꯤꯔꯤꯗꯣ ꯁꯦ ꯗ꯭ꯔꯛ ꯃꯌꯥꯝ ꯄꯨꯁꯜꯂꯛꯁꯅꯨ ꯆꯥꯕꯤꯗ꯭ꯔꯒꯅ ꯆꯥꯗ꯭ꯔꯒꯗꯤ ꯗ꯭ꯔꯛꯇꯣ ꯑꯗꯨꯝ ꯃꯥꯡ ꯂꯩꯒꯅꯤ ꯁꯤ ꯋꯥꯍꯪ ꯑꯃꯅꯤ ꯁꯤ ꯂꯩꯅꯔꯤꯁꯦ ꯑꯗꯒꯤ ꯀꯩꯅꯣꯁꯤꯗ ꯑꯃꯨꯛ ꯂꯩꯔꯤꯁꯤ ꯍꯥꯏꯔꯤꯕ ꯗ꯭ꯔꯛꯁꯤꯅ ꯀꯩꯒꯨꯝꯕ ꯃꯄꯥꯟꯁꯤꯗꯒꯤ ꯑꯁꯣꯝꯗꯒꯤ ꯄꯨꯁꯤꯜꯂꯛꯇꯕ ꯇꯥꯔꯒꯗꯤ ꯁ꯭ꯋꯥꯏꯁꯤꯗ ꯆꯥꯕꯤꯅꯕꯁꯤ ꯀꯌꯥꯝ ꯂꯩꯗꯣꯏꯅꯣ ꯁꯤ ꯀꯣꯏꯁꯟꯁꯤ ꯁꯤꯅꯦꯕ ꯍꯪꯅꯔ ꯂꯩꯁꯦ ꯑꯗꯨꯕꯨ ꯑꯃ ꯑꯣꯏꯒꯦꯔꯥ ꯄꯣꯠꯇꯤ ꯄꯨꯁꯜꯂꯛꯑꯦ ꯃꯅꯨꯡꯗ ꯆꯪꯉꯛꯑꯦ ꯍꯧꯖꯤꯛꯇꯤ ꯀꯩꯅꯣ ꯀꯥꯟꯗ ꯑꯩꯈꯣꯏ ꯏꯁꯤꯠꯄꯅꯦꯕ ꯁꯦ ꯄꯟ ꯊꯤꯡꯈ꯭ꯔꯒꯗꯤ ꯂꯥꯛꯑꯔꯣꯏꯀꯣ ꯃꯅꯨꯡꯗ ꯂꯩꯔꯤꯕ ꯑꯩꯈꯣꯏꯁꯤ ꯏꯁꯤꯠꯄ ꯑꯃ ꯆꯪꯉꯦꯕ ꯉꯥꯟꯅꯩꯕ ꯑꯃ ꯆꯪꯉꯦꯕ ꯑꯗꯨꯒꯤ ꯉꯥꯟꯅꯩꯕꯗꯨꯗꯤ ꯑꯩꯗꯤ ꯍꯥꯏ ꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯁꯥꯏꯃꯟꯇꯦꯅꯤꯌꯁꯂꯤ ꯇꯧꯔꯁꯨ ꯌꯥꯏ ꯕꯠ ꯁꯦꯀꯦꯟ ꯁ꯭ꯇꯦꯞꯇ ꯇꯧꯕ ꯃꯇꯝꯗ ꯉꯁꯥꯏꯒꯤ ꯄꯟ ꯊꯤꯡꯈ꯭ꯔꯒꯗꯤ ꯁꯤꯗ ꯂꯩꯕ ꯄꯣꯠꯇꯨꯗꯤ ꯃꯇꯝꯒꯤ ꯋꯥꯅꯦꯕ ꯇꯝ ꯂꯣꯏꯁꯤꯜꯂꯛꯀꯅꯤ ꯑꯗꯩ ꯗꯔꯀꯥꯔ ꯑꯣꯏꯔꯤꯗꯤ ꯁꯦ ꯑꯩꯈꯣꯏꯒꯤ ꯑꯗꯒꯤ ꯁꯄ꯭ꯂꯥꯏ ꯇꯧꯔꯛꯏꯕ ꯄꯣꯠ ꯑꯗꯒꯤ ꯑꯃꯨꯛ ꯁꯄ꯭ꯂꯥꯏ ꯇꯧꯔꯤꯗ ꯍꯥꯏꯅꯔꯤꯗꯣ ꯑꯩꯈꯣꯏꯒꯤ ꯏꯔꯛꯇꯒꯤ ꯑꯃꯨꯛ ꯁꯨꯡꯉꯛꯏꯕ ꯄꯣꯠꯁꯦ ꯁꯤ ꯌꯥꯝ ꯑꯦꯛꯁꯄꯥꯟꯁꯟ ꯑꯣꯏꯔꯛꯄ ꯅꯠꯇ꯭ꯔꯤꯑꯕ ꯁꯤꯒꯨꯝꯕ ꯂꯩꯔꯤꯕ ꯀꯤꯡ ꯄꯤꯟ ꯑꯣꯏꯔꯤꯕ ꯖꯒꯥ ꯃꯦꯟ ꯑꯣꯏꯔꯤꯁꯤꯡꯁꯦ ꯁꯤ ꯊꯛ ꯀꯣ ꯁꯦ ꯑꯩꯈꯣꯏꯅ ꯁꯤꯒꯨꯝꯕ ꯃꯤꯌꯥꯝꯗ ꯁꯦ ꯃꯤ ꯑꯃ ꯁꯦ ꯃꯥꯒꯤ ꯀꯦꯄꯤꯇꯦꯜ ꯄꯅꯤꯁꯃꯦꯟ ꯐꯪꯉꯀꯥꯟꯗ ꯇꯨꯡꯗ ꯖꯦꯅꯦꯔꯦꯁꯟ ꯇꯨ ꯖꯦꯅꯦꯔꯦꯁꯟ ꯌꯨꯠꯇ ꯐꯒꯗꯕ ꯑꯣꯏꯇꯥꯔꯒꯗꯤ ꯁꯦ ꯋꯦꯗꯔ ꯀꯟꯚꯤꯟꯁꯤꯡꯗ ꯚꯥꯞ ꯇꯥꯍꯟꯒꯦꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯑꯦꯅꯤꯍꯥꯎ ꯇꯧꯗꯅ ꯍꯥꯏꯔꯤꯕ ꯐꯠꯇꯕꯗꯣ ꯑꯩꯈꯣꯏ ꯃꯥꯡꯍꯟꯒꯦꯕ꯭ꯔꯥ ꯁꯤ ꯄꯥꯝꯕꯩ ꯑꯅꯤ ꯇꯝꯗꯧꯅꯦꯕ ꯑꯗꯨꯅ ꯁꯤꯒꯤ ꯄꯥꯝꯕꯩ ꯑꯅꯤꯁꯤ ꯑꯩꯈꯣꯏꯅ ꯂꯥꯛꯀꯥꯟꯗꯅꯦ ꯑꯩꯈꯣꯏꯅ ꯉꯁꯥꯏꯒꯤ ꯈꯨꯗꯝ ꯑꯣꯏꯔꯀꯥꯟꯗ ꯁꯨꯃꯥꯏꯅ ꯐꯥꯕꯁꯤ ꯍꯧꯖꯤꯛꯀꯤ ꯂꯩꯉꯥꯛꯀꯤ ꯑꯅꯧꯕ ꯑꯃ ꯂꯥꯛꯑꯀꯥꯟꯗ ꯐꯥꯔꯛꯏꯕ ꯃꯌꯥꯝꯁꯤꯡꯁꯦ ꯁꯤꯒꯤ ꯃꯔꯛꯇ ꯄ꯭ꯔꯖꯥꯒꯤ ꯀooperation ꯑꯃ ꯐꯪꯍꯟꯕ ꯑꯃ ꯗꯔꯀꯥꯔ ꯑꯣꯏꯔꯤ ꯄ꯭ꯔꯖꯥꯒꯤ cooperation ꯄꯤꯔꯒꯦ ꯉꯥꯛꯇꯅꯤ ꯕꯠ ꯀꯔꯝꯕ ꯃꯇꯝꯗ ꯀꯃꯥꯏꯅ ꯇꯧꯔꯒ cooperation-ꯁꯤ ꯂꯤꯡꯀꯞ ꯇꯧꯒꯗꯒꯦ ꯍꯥꯏꯕꯁꯦ ꯉꯁꯤꯒꯤ ꯂꯩꯉꯥꯛꯁꯤꯅ ꯁꯤ ꯂꯝꯕꯦꯜ ꯑꯃ ꯄꯤꯒꯗꯧꯅꯦꯕ ꯁꯦ ꯄ꯭ꯔꯖꯥꯅ ꯈꯨꯜ ꯑꯃꯗ ꯅꯠꯇ꯭ꯔꯒ ꯖꯒꯥ ꯑꯃꯗ ꯁꯦ ꯉꯁꯤ ꯄꯨꯂꯤꯁꯅ ꯐꯥꯔꯤꯕꯁꯤ ꯈꯖꯤꯛꯈꯛꯇꯅꯦꯕ ꯁꯦ प्रजासिंग अवेयरनेस ओहलु शक्ति पीबीओबा असिगी पलेंगी रूट की कोयला रोड तु खतम फाबनेबा से वेयरेस चिंगोंग चिंगा दगी चंगपा से कोयला रोड की नेशनल हाईवे द नतबा चिंगोंग चिंगा दगी चंगपा चिंगदो से प्रजा की कोऑपरेशन लेतारगदी एनीवेयर एनी पार्ट को से पात की बुला के चिंग दगी ला के कोयला ला के को माई मथौ पार्ट सिंग तौ मतमदा तोय थिंगम गनेबा अदुना खोयदो से कोयला रोड लाइब नेशनल हाईवे सिद फारे तौबदु सिंगनुंग दगी लापदसु मरक मरक कई मथेना कना फाब मयाम यावनरी मयाम होंतोकनरीबा अदुना लाइक सुमाइन तौबसे अखोयना ngसागी प्रजागा गवर्नमेंट ना इनिशिएटिव लौरक मतमदा प्रजागी इंटेंशन नमसि म फाजमम चांगे अदुना कदागा थोलई मयामसे खुदम मरकना से फारा कांदा से सुमम तौदोरे न इंफॉर्मेशन पीरे पीरिबा इंफॉर्मेशन दु पीरा कांदा थबक त फजना ओंथोक त तौरगदी ngसाई प्रजानसु अमुहन तलकनेबा अदुना से रूट आउट तौसी खरा हंदानसी रिडक्शन तौसी हाई तारगदी से प्रजागी मरी लेनबम चंगेबा मथवा हाप अदुना तसेंग हाई तारगदी पुलिस तंगाक्तना पंबादा फारें खलगसु मदु यारोदि माम अखोइ याम क्रोनिक ओरबा से अखोइगी लालोनबदगी चाबदगी याम कुइना लैसंगरबा क्रोनिक ओरबा याम हाई सिंगबा से ओइ फारदे येत अमु काइना फॉर्मुला जी हम खंगबा दु गाक्तनेबा अदुगी मरतगीसु अखोइना क्वाइ दरकार ओइदि प्रजा सिंगिसिदा कैगुम हारपदा शक्ति पिहनबम चंगेबा अदुना सिगी पक शक्ति सिगी मनुंगसिदा अखोइदा उरेसि कना कना आनबदा अखोइ फारे
ꯐꯥꯕ ꯉꯥꯛꯇꯅ ꯑꯩꯈꯣꯏ ꯀꯩꯅꯣ ꯑꯣꯏꯗꯦꯕ ꯐꯥꯔꯤꯕ ꯄꯣꯠꯇꯣ ꯐꯥꯔꯤꯕ ꯃꯤꯗꯣ ꯁꯦ ꯆꯩꯔꯥꯛ ꯄꯤꯕ ꯇꯥꯏ ꯐꯥꯕꯒ ꯆꯩꯔꯥꯛꯀ ꯁꯦ ꯐꯥꯕꯒ ꯆꯩꯔꯥꯛꯀ ꯑꯅꯤꯁꯦ ꯁꯤꯒꯤ ꯄꯣꯠꯁꯤꯒꯤ ꯀꯣꯏꯟꯁꯤꯗꯦꯟꯁꯤ ꯑꯣꯏꯍꯜꯂꯛꯑꯕ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯉꯁꯥꯏꯒꯤ ꯃꯤꯁꯤꯡꯁꯦ ꯃꯇꯝꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯩꯈꯣꯏꯒꯤ ꯇꯝ ꯍꯟꯊꯔꯛꯀꯅꯦꯕ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯑꯩꯈꯣꯏꯗꯁꯨ ꯉꯁꯥꯏꯒꯤ ꯒꯚꯔꯟꯃꯦꯟꯇꯁꯨ ꯀꯩꯗꯁꯨ ꯄꯣꯂꯤꯁꯤ ꯂꯥꯎꯊꯣꯛꯄ ꯌꯥꯏ ꯀꯩꯅꯣ ꯍꯥꯏ ꯀꯥꯟꯗꯁꯨ ꯄꯥꯕ꯭ꯂꯤꯛꯇꯁꯨ ꯀꯩꯅꯣ ꯍꯥꯏꯇꯥꯔꯦꯀꯣ ꯁꯦ ꯒꯚꯔꯟꯃꯦꯟꯇ ꯗ꯭ꯔꯒ ꯐꯖꯅ ꯐꯥꯕ ꯊꯤꯡꯕ ꯉꯝꯕꯒꯤꯗꯃꯛꯇ ꯔꯤꯋꯥꯔꯗꯁꯤ ꯄꯤꯔꯤꯕꯅꯦꯕ ꯂꯥꯏꯛ ꯁꯤꯚꯤꯜ ꯁꯣꯁꯥꯏꯇꯤ ꯂꯥꯏꯛ ꯄ꯭ꯔꯖꯥꯁꯤꯡꯗꯁꯨ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯌꯥꯝ ꯔꯤꯂꯥꯏꯕꯜ ꯁꯣꯔꯁꯇ ꯐꯖꯅ ꯄꯤꯕ ꯉꯝꯕ ꯑꯗꯨꯐꯥꯎꯗ ꯁꯦ ꯃꯅꯥ ꯄꯤꯕꯤꯕ ꯑꯃ ꯆꯪꯉꯦꯕ ꯄꯨꯛꯅꯤꯡ ꯊꯧꯒꯠꯄꯁꯦ ꯅꯣꯠ ꯑꯣꯟꯂꯤ ꯄꯨꯂꯤꯁ ꯗꯤꯄꯥꯔꯠꯃꯦꯟ ꯈꯛꯇ ꯅꯠꯇꯦꯕ ꯑꯗꯨꯕꯨ ꯌꯦꯁ ꯃꯁꯤꯅ ꯑꯍꯧꯕ ꯈꯣꯡꯊꯥꯡ ꯑꯃ ꯑꯣꯏꯔꯒꯁꯨ ꯂꯩꯔꯤꯕ ꯄ꯭ꯔꯖꯥ ꯃꯌꯥꯝꯒꯤ ꯂꯩꯔꯤꯕ ꯁꯦꯁꯣ ꯃꯌꯥꯝꯁꯤꯡꯗ ꯄꯨꯛꯅꯤꯡ ꯊꯧꯒꯠꯇ ꯃꯣꯏꯗ ꯀꯔꯤ ꯇꯧꯕ ꯌꯥꯒꯦ ꯁꯦ ꯄꯨꯂꯤꯁꯇ ꯀꯗꯥꯅ ꯇꯧꯔꯤꯁꯤꯗ ꯀꯔꯤ ꯃꯇꯦꯡ ꯄꯥꯡꯕ ꯌꯥꯕ ꯂꯩꯒꯦ ꯑꯗꯩ ꯄꯨꯂꯤꯁꯅꯁꯨ ꯑꯩꯈꯣꯏꯅ ꯁꯤ ꯇꯧꯕꯁꯤꯗ ꯀꯔꯤ ꯃꯇꯦꯡ ꯄꯥꯡꯕ ꯌꯥꯒꯦ ꯍꯥꯏꯕꯁꯦ ꯁꯤꯕꯨ ꯂꯩꯇꯥꯔꯒꯗꯤ ꯃꯁꯤ ꯑꯩꯈꯣꯏ ꯌꯥꯝꯅ ꯍꯟꯊꯍꯟꯕ ꯄꯨꯡꯀꯣꯛ ꯀꯣꯛꯄ ꯍꯥꯏꯁꯤꯗꯤ ꯄ꯭ꯔꯤꯊꯤꯕꯤꯗ ꯀꯔꯤꯝ ꯉꯝꯃꯣꯏ ꯕꯠ ꯑꯩꯈꯣꯏꯅ ꯗꯔꯀꯥꯔ ꯑꯣꯏꯔꯤꯗꯤ ꯍꯟꯊꯍꯟꯕꯗꯨꯅꯦꯕ ꯍꯟꯊꯍꯜꯂꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯃꯌꯥꯝꯁꯤ ꯇꯨꯌꯥ ꯀꯨꯠꯁꯤꯅ ꯍꯤꯡꯕ ꯉꯝꯕꯒꯤ ꯂꯝꯕꯤꯗ ꯑꯗꯨꯅ ꯍꯧꯖꯤꯛ ꯂꯩꯔꯤꯁꯤ ꯁꯦ ꯏꯁꯨ ꯑꯆꯧ ꯁꯤ ꯃꯌꯥꯝꯁꯤꯡꯅ ꯊꯣꯛꯂꯛꯄꯁꯤꯅ ꯑꯃꯅꯦꯕ ꯑꯗ ꯉꯁꯥꯏꯒꯤ ꯁꯄ꯭ꯂꯥꯏ ꯇꯧꯁꯜꯂꯤꯕ ꯃꯌꯥꯝꯁꯤ ꯇꯣꯛꯀꯥꯟꯗ ꯃꯣꯏꯅ ꯑꯃꯨꯛ ꯃꯣꯏꯗꯤ ꯉꯁꯥꯏꯒꯤ ꯂꯩꯔꯒ ꯆꯥꯔꯒ ꯂꯩꯈ꯭ꯔꯀꯥꯟꯗꯗꯤ ꯃꯤꯁꯦ ꯆꯥꯔꯨꯕ ꯃꯇꯨꯡꯗꯗꯤ ꯁꯝ ꯏꯌꯥꯔꯁꯀꯤ ꯃꯇꯨꯡꯗꯗꯤ ꯇꯨꯔꯣꯏ ꯉꯝꯃꯣꯏꯗꯧ ꯀꯥꯟꯗ ꯃꯁꯤꯗꯤ ꯁꯥꯏꯂꯦꯟ ꯀꯤꯂꯔꯅꯦꯕ ꯁꯦ ꯀꯅꯥꯝ ꯗꯤꯁꯇꯔꯕ ꯇꯧꯗꯦꯕ ꯆꯥꯔꯒ ꯊꯛꯒꯠꯂꯀꯥꯟꯗ ꯁꯤꯕꯗꯗꯤ ꯃꯊꯪ ꯗꯤꯁꯇꯔꯕ ꯇꯧꯕ ꯅꯣꯡꯃꯩ ꯀꯥꯞꯄꯦ ꯈꯪꯉꯦꯕ ꯗ꯭ꯔꯒꯀꯤꯗꯤ ꯑꯦꯅꯤꯋꯥꯔ ꯄꯥꯔꯠꯁꯤ ꯀꯗꯥꯏꯗꯅꯣ ꯈꯪꯗꯕꯒꯤ ꯄꯣꯠꯁꯤꯃ ꯂꯥꯛꯑꯦ ꯑꯩꯈꯣꯏꯅ ꯁꯤꯒꯤ ꯂꯝꯕꯦꯟꯁꯤꯒꯤ ꯃꯅꯨꯡꯁꯤꯗꯁꯨ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯀꯩꯅꯣꯁꯤꯁꯦ ꯑꯦꯛ ꯅꯠꯇ꯭ꯔꯒ ꯑꯥꯏꯟ ꯅꯠꯇ꯭ꯔꯒ ꯑꯗꯨ ꯇꯧꯗꯦ ꯑꯐꯕ ꯑꯥꯏꯟ ꯍꯥꯏꯕ ꯂꯩꯇꯦ ꯐꯠꯇꯕ ꯑꯥꯏꯟ ꯍꯥꯏꯕ ꯂꯩꯇꯦ ꯇꯧꯕꯇꯕꯨꯗꯤ ꯁꯤꯖꯤꯟꯅꯒꯗꯧꯔꯤꯕ ꯃꯤꯗꯨꯅ ꯐꯖꯅ ꯁꯤꯖꯤꯟꯅꯕꯤꯔꯕ ꯁꯤꯃ ꯐꯔꯦ ꯑꯗꯒꯤ ꯑꯃꯨꯛ ꯉꯁꯥꯏꯒꯤ ꯍꯥꯏꯔꯤꯗꯣ ꯁꯦ ꯆꯥꯕꯤꯗꯕ ꯈꯣꯠꯄꯤꯗꯕ ꯍꯥꯏꯕꯁꯦ ꯃꯁꯤꯗꯤ ꯑꯗꯨꯃꯥꯏꯅ ꯌꯥꯗꯦ ꯑꯗꯨꯝ ꯍꯟꯊꯟꯁꯦ ꯍꯥꯏꯕꯗꯤ ꯌꯥꯏ ꯇꯧꯕꯇꯕꯨ ꯉꯁꯥꯏꯒꯤ ꯑꯩꯈꯣꯏꯒꯤ ꯂꯩꯔꯤꯕ ꯃꯌꯥꯝꯁꯤꯡꯁꯦ ꯑꯩꯈꯣꯏꯒꯤ ꯂꯩꯔꯤꯕ ꯑꯩꯈꯣꯏ ꯃꯁꯦꯟꯒꯤ ꯃꯔꯛꯇ ꯄꯨꯁꯤꯜꯂꯛꯏꯕ ꯄꯣꯠꯁꯦ ꯆꯥꯗꯅꯕ ꯍꯣꯠꯅꯅꯤ ꯍꯥꯏꯇꯥꯔꯗꯤ ꯉꯁꯥꯏ ꯍꯥꯏꯔꯤꯗꯣ ꯃꯦꯛꯁꯤꯃꯝ ꯑꯦꯋꯥꯔꯅꯦꯁ ꯁꯤ ꯄꯤꯔꯀꯥꯟꯗ ꯗ꯭ꯔꯒꯀꯤ ꯆꯩꯊꯦꯡ ꯁꯤ ꯐꯖꯅ ꯇꯧ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯌꯦꯡꯕ ꯃꯇꯝꯗ ꯁꯦ ꯈꯨꯡꯒꯪ ꯇꯨ ꯈꯨꯡꯒꯪ ꯁꯦ ꯒꯣꯔꯃꯦꯟ ꯈꯛꯇꯅ ꯄꯨꯂꯤꯁ ꯈꯛꯇꯅ ꯁꯦ ꯂꯩꯔꯤꯕ ꯄ꯭ꯔꯖꯥ ꯄꯨꯝꯅꯃꯛꯁꯤꯒꯤ ꯀꯦꯝꯄꯦꯟ ꯆꯠꯊꯕ ꯉꯝꯃꯣꯏꯕ ꯁꯦ ꯄ꯭ꯔꯖꯥꯁꯤꯡꯗ ꯁꯦꯁꯣꯒꯤ ꯂꯦꯚꯦꯜꯗ ꯐꯖꯅ ꯁꯤꯟꯅꯔꯀꯥꯟꯗ ꯃꯁꯤꯗ ꯑꯩꯈꯣꯏꯅ ꯀꯦꯝꯄꯦꯟ ꯇꯧꯕ ꯃꯇꯝꯗ ꯔꯤꯁꯣꯔꯁ ꯄꯥꯔꯁꯟ ꯑꯃꯅ ꯉꯥꯡꯕꯒꯤ ꯁꯤ ꯗ꯭ꯔꯒꯀꯤ ꯆꯥꯕꯅ ꯑꯐꯕ ꯐꯠꯇꯕ ꯍꯥꯏꯗꯨ ꯑꯗꯨ ꯅꯠꯇꯕ ꯋꯤꯠ ꯁ꯭ꯂꯥꯏꯠ ꯁꯦ ꯁ꯭ꯂꯥꯏꯠꯁꯤꯃ ꯌꯥꯝ ꯋꯥꯠꯂꯦꯕ ꯀꯥꯞꯄꯗ ꯁ꯭ꯂꯥꯏꯠꯁꯤꯅ ꯀꯔꯝꯕꯅꯣ ꯍꯥꯏꯔꯀꯥꯟꯗ ꯁꯦ ꯇ꯭ꯔꯦꯟ ꯇꯧꯔꯕ ꯔꯤꯁꯥꯔꯆꯔ ꯑꯣꯏꯔꯕ ꯑꯦꯛꯁꯄꯥꯔꯠ ꯉꯥꯛꯇ ꯁ꯭ꯂꯥꯏꯠꯁꯤ ꯀꯥꯞꯄꯒ ꯌꯦꯡꯉ ꯂꯩꯔꯦꯕ ꯑꯗ ꯃꯗꯨꯗ ꯍꯥꯝ ꯑꯣꯏꯔꯛꯄ ꯁꯣꯛꯏꯕ ꯃꯌꯥꯝꯁꯤꯡꯁꯦ ꯄꯤꯄꯜ ꯇꯨ ꯄꯤꯄꯜꯗ ꯁ꯭ꯂꯥꯏꯠꯁꯤ ꯌꯦꯡꯕ ꯃꯇꯝꯗ ꯏꯊꯟꯗ ꯑꯩꯈꯣꯏꯒꯤ ꯃꯤ ꯑꯃ ꯍꯥꯏꯕꯁꯦ ꯋꯥꯔꯤ ꯐꯖꯅ ꯁꯥꯟꯅꯔꯒꯁꯨ ꯃꯁꯤꯗ ꯍꯟꯊꯔꯛꯄ ꯉꯝꯗꯦ ꯑꯩꯅ ꯏꯃꯤꯠꯅ ꯏꯈꯣꯡꯅ ꯌꯦꯡꯉꯀꯥꯟꯗ ꯑꯩꯒꯤ ꯋꯥꯈꯜꯁꯤꯅ ꯑꯩꯒꯤ ꯀꯟꯁꯥꯏꯟꯁꯅ ꯂꯥꯛꯄ ꯃꯇꯝꯗ ꯑꯩ ꯑꯗꯨꯒꯤ ꯉꯁꯥꯏꯒꯤ ꯗ꯭ꯔꯒꯀꯤ ꯀꯔꯤꯒꯤ ꯁꯤꯗꯒꯤ ꯂꯥꯞꯊꯣꯛꯄ ꯈꯔ ꯉꯝꯒꯅꯤ ꯈꯜꯂꯦꯕ ꯑꯗꯒꯤ ꯑꯃꯨꯛ ꯁꯤꯒꯤ ꯃꯅꯨꯡꯁꯤꯗꯁꯨ ꯑꯩꯈꯣꯏꯅ ꯌꯥꯝꯅ ꯑꯩꯈꯣꯏꯒꯤ ꯁꯧꯒꯠꯄꯤꯕ ꯑꯃ ꯆꯪꯉꯤꯁꯦ ꯁꯦ ꯑꯩꯈꯣꯏꯒꯤ ꯗ꯭ꯔꯒ ꯈꯨꯗꯝ ꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯆꯥꯕꯗ ꯃꯃꯤꯡ ꯑꯣꯏꯅꯗꯤ ꯄꯟꯖꯔꯦ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛꯇꯤ ꯌꯥꯝꯅ ꯀꯩꯅꯣ ꯇꯧꯔꯒ ꯄ꯭ꯔꯗꯤꯞꯀꯣ ꯑꯩꯁꯦ ꯑꯥꯏꯕꯤꯒꯤꯅꯤ ꯀꯥꯏꯅ ꯇꯧꯔꯝꯃꯀꯥꯟꯗ ꯍꯧꯖꯤꯛꯇꯤ ꯃꯥꯗꯤ ꯕꯣꯗꯤ ꯕꯤꯜꯗꯔꯗ ꯌꯥꯝꯅ ꯐꯥꯎꯕ ꯑꯣꯏꯔꯛꯇꯅ ꯁꯤ ꯂꯥꯛꯏꯕ ꯃꯥꯁꯦ ꯁꯤ ꯀꯩꯅꯣ ꯀꯥꯟꯗ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯅ ꯃꯁꯤ ꯌꯥꯝꯅ ꯑꯣꯅꯔ ꯇꯧꯗꯦ ꯁꯤ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯇꯣꯛꯑꯣꯕ ꯄꯨꯂꯤꯁ ꯀꯌꯥꯅ ꯗꯤꯁꯇ꯭ꯔꯤꯛ ꯈꯨꯗꯤꯡꯒꯤ ꯐꯥꯕ ꯂꯩꯇꯔꯒꯁꯨ ꯁꯤ ꯄ꯭ꯔꯗꯤꯞꯅ ꯃꯤꯌꯥꯝꯗ ꯑꯦꯋꯥꯔꯅꯦꯁꯇ ꯑꯥꯏꯀꯣꯟ ꯑꯣꯏꯅ ꯁꯤꯖꯤꯟꯅꯕ ꯀꯥꯟꯗ ꯑꯩ ꯁꯨꯃꯥꯏꯅ ꯇꯧꯔꯝꯃꯅꯤ ꯁꯤꯅ ꯃꯔꯝ ꯑꯣꯏꯅ ꯍꯧꯖꯤꯛ ꯇꯣꯛꯑꯦ ꯍꯥꯏ ꯀꯥꯟꯗ ꯁꯤꯅ ꯍꯦꯟꯅ ꯀꯟꯚꯤꯟꯁꯤꯡ ꯑꯣꯏꯒꯅꯦꯕ ꯑꯗꯨꯅ ꯃꯤ ꯍꯥꯏꯁꯦ ꯁꯦ ꯂꯦꯚꯦꯜ ꯃꯥꯟꯅꯕ ꯃꯁꯦꯟ ꯀꯟꯚꯤꯟꯁꯤꯡ ꯇꯧꯅꯕꯁꯦ ꯁꯤꯗꯤ ꯊꯨꯅ ꯀꯩꯅꯣ ꯇꯧꯋꯦꯕ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯑꯩꯈꯣꯏ ꯈꯨꯗꯝ ꯑꯣꯏꯔꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯁꯤꯗꯩꯗ ꯑꯩꯒꯤ ꯏꯆꯥꯁꯤ ꯆꯥꯔꯐꯥꯎꯕꯗ ꯆꯥꯗꯦꯅ ꯂꯣꯠꯅꯗꯅ ꯁꯣꯁꯥꯏꯇꯤꯁꯤꯗ ꯏꯟꯊꯣꯛ ꯏꯟꯁꯤꯟ ꯂꯩꯅ ꯂꯩꯔꯤꯕ ꯕꯦꯔꯤꯌꯔ ꯃꯔꯛꯁꯤꯗ ꯄ꯭ꯔꯗꯤꯛꯇꯤ ꯐꯣꯟꯅ ꯊꯣꯛꯂꯛꯑꯀꯥꯟꯗ ꯆꯦꯂꯦꯟꯖ ꯇꯧꯔꯛꯏꯅꯤ ꯆꯦꯂꯦꯟꯖ ꯇꯧꯕꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯩꯈꯣꯏ ꯕꯣꯂꯤꯋꯨꯗ ꯑꯐꯥꯎꯕ ꯑꯣꯏꯔꯛꯏꯅꯦꯕ ꯁꯤꯒꯨꯝꯕ ꯃꯌꯥꯝꯁꯤꯡꯁꯦ ꯑꯦꯛꯖꯥꯝꯄꯜ ꯑꯣꯏꯔꯀꯥꯟꯗ ꯃꯤꯌꯥꯝꯗ ꯁꯨꯃꯥꯏꯅ ꯄꯨꯊꯣꯛ ꯇꯧꯔꯒꯗꯤ ꯑꯩꯗꯤ ꯁꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯒ꯭ꯌꯥꯟ ꯇꯥꯒꯅꯤ ꯈꯜꯂꯤ ꯑꯗꯨꯅ ꯔꯤꯁꯣꯔꯁ ꯄꯥꯔꯁꯟ ꯃꯌꯥꯝꯅ ꯐꯅ ꯍꯥꯏꯔꯒꯁꯨ ꯂꯦꯚꯦꯜ ꯃꯥꯟꯅꯕ ꯄꯣꯠꯁꯤꯅ ꯉꯁꯥꯏꯒꯤ ꯑꯦꯂꯥꯏꯟꯃꯦꯟ ꯆꯥꯟꯅꯕ ꯀꯣꯛꯇ ꯆꯥꯁꯟꯅꯕꯒꯤ ꯄꯣꯠꯁꯦ ꯑꯩꯈꯣꯏ ꯎꯕ ꯐꯪꯉꯤ ꯍꯥꯏꯕꯁꯤꯅꯤ ꯑꯗꯨꯅ ꯁꯤꯒꯨꯝꯕꯁꯤ ꯑꯩꯅ ꯑꯃꯨꯛ ꯍꯟꯅ ꯍꯥꯏꯖꯅꯤꯡꯉꯤꯕ ꯋꯥꯐꯝ ꯃꯌꯥꯝꯁꯤ ꯀꯩꯅꯣ ꯀꯥꯟꯗ ꯁꯦ ꯃꯅꯤꯄꯨꯔꯒꯤ ꯂꯩꯉꯥꯛꯁꯤꯒꯤ ꯇꯧꯒꯦ ꯍꯥꯏꯕꯒꯤ ꯏꯟꯇꯦꯟꯁꯟꯁꯤꯃ ꯍꯧꯖꯤꯛ ꯇꯧꯕꯤꯔꯤꯁꯦ ꯆꯞ ꯆꯥꯅ ꯂꯦꯞꯄꯕ ꯍꯟꯕꯤꯗ꯭ꯔꯕ ꯑꯗꯒꯤ ꯃꯥꯒꯤ ꯄꯨꯂꯤꯁ ꯗꯤꯄꯥꯔꯠꯃꯦꯟꯁꯤꯅ ꯅꯠꯇ꯭ꯔꯒ ꯑꯩꯈꯣꯏꯒꯤ ꯗ꯭ꯔꯒꯀꯤ ꯂꯩꯅꯔꯤꯕ ꯃꯔꯤ ꯂꯩꯅꯔꯤꯕ ꯃꯌꯥꯝꯁꯤꯡꯗ ꯄꯨꯛꯆꯦꯟ ꯁꯦꯡꯅ ꯇꯧꯔꯕ ꯑꯗ ꯄ꯭ꯔꯖꯥꯗ ꯐꯖꯅ ꯇꯥꯏꯠ ꯑꯞ ꯇꯧꯕꯤꯔꯕ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ
प्रजा अखोगी मरक्तगी प्रजानी प्रजा मरक्तगी चाब यावरकदोइनी असुमाय तौना सिगी लंबेन जिंजे सेमजे हाई तारगदी अखोई तसेंगना एक फजब पास तौरगसु अदगी फजब बिलम सेमगसु अदगी अखोइना मसिदा पंफा फारे हारगसु अखोगी फारुरगसु मदुगी चैरा अमा चंगी अदुग लोना ngसाइदगी हाइनरि छि गना फारिब मयाम सिगी मनुंग सिदा ख्वाइदगी बेकिंग अमा अचौ अचौ लैसे सी पुथोकम चंगेबा सी रूट आउट तौद्रिगैदी फम थबी मचा मसु मतलब लाखनी सिले लोसिलक पसिदा आई राइजो लासगे मीडिया पर्सन मोइना मीडिया की रोल से कईने खली मरुना ड्रग्स से थेंगनबदा हजी लेब सरकारसना वारोन ड्रग्स जथरी तोन तोन सिविल सोसाइटी ऑर्गेनाइजेशन मैम थोलई कदा थोलई अमदा थोलई मैम थोलई हजिक मीडिया ना लोगदब रोल सी तामुगी मेन कमाइन खल मीडिया ना लोगदब रोल से हाइजिंग मांगदा कनो को थमजरमगे लाकदुरिब ड्रग मैम से म्यांमार पुसलक ड्रग से इम्फाल मणिपुर ताना पुसलक अमा जिरी ताना पुसलक अमा उखुल ताना पुसलक अमा लूट मैम लेब चिंग लंबी साई सुनिल हाईगीदुमायना चिंग लंबी लेब रूट मैम से अखोई खांदोक मथौ ताय खांदोक मथौ ताय अदगी वर्ल्ड एज डे लाप वर्ल्ड एज डे की अवेयरनेस ने अहम मणिपुर राइफल की ग्राउंड खत वर्ल्ड एज डे पांथो कई दौदनोब अखोई खत अवेयरनेस पीना कईदनोब इम्फाल सोर चिंग लेब चिंग की मनु हंजब मफम चिंगी करी अवेयरनेस पीदोना अदुना इनौगीतनगा हारिदो सागी अवेयरनेस जब दरकार होय हाइदो अवेयरनेस कराइद पीगदगेब अवेयरनेस चिंग की मनु हंजब मफम चिंगदी ड्रग नंबर 4 चाब फते अदि WY टेबलेट चाब फते गाइसे मसिगी अवेयरनेस से कनाने पीरिगे मोगी नाकोंगदनि मसि चुयो योगदेब सुनाव योगदे मोगी नाकोंगदा चिंग की मनु हंजब लेब डिस्ट्रिक्ट मनु हंजब लेब मफम चिंगदी नंबर 4 के अवेयरनेस करी पीरी नत्रग WY टेबलेट की मसिना अमांग करी पीरी हाइबगी ते कनो से अवेयरनेस अमत योगदेब अखोई स्वाई खक्तर इम्फाल सोर नत्रग इम्फाल की एरिया इम्फाल वेस्ट इम्फाल ईस्ट नत्रग बिशनपुर डिस्ट्रिक्ट बेले की मफम खरदा सुम अवेयरनेस पीनरग याबोंतेब चिंग की मनु हंजब मफम करी अवेयरनेस पीरीगे सरकार सिना मधु लेतेब मधुनेब याम लूरीसे मीडिया की रोल दी मीडिया दी पुंग कुनमरी मीडिया ना ड्रग चाबा ड्रग योनबा ड्रग फाबा स्मगलर तौब मैम से मीडिया ना पुंग कुनमरी मीडिया ना मधु की दमत लांथेंगनदना लाइनेब मीडिया ना लांथेंगनजे पुंग कुनमरी ड्रग की मायोक्ते मीडिया सु लांथेंगनब अमनेब अदगे मणिपुर की सरकार असिना लौरी बचरगे सरकार ड्रग मुथची मरु भंगन मुथची हाइबतना लावबने यारोयब करमाइन तौगदगे सागी सुनिना हारि दुमाइना सिविल सोसाइटी ऑर्गेनाइजेशन सिंग मेरा पाइबी मा सिंग क्लब सिंग मसीगा पुल्लगा थबक तौमिनबदुनेब मखोइद मतिंग पीदना मखोइद अवेयरनेस पीहनदना करमाइन तौदना सरकार खक्तना ड्रग फाब लोइ ngamdoino पुलिस खक्तना ngammoine पुलिस खक्तना कइरुंगसु ngamboi पुलिस ना ओइबि यारोयब पुलिस खक्तना ओइबि यारोय कनागा चंगमिन बताय पुलिस कना चंगमिन बताय सिविल सोसाइटी ऑर्गेनाइजेशन चंगमिन बताय NGO गा सिंग चंगमिन बताय क्लब सिंग चंगमिन बताय मैरा पाइबी मा सिंग चंगमिन बताय मधु कनाना मधु की कोऑपरेशन लौबदगे सरकार लौताबनेब सरकार मखोइ की मतेंग लौरखान ड्रग से मुथप ngamdodiनेब अदुना पुलिस खक्तना फारे फारे है पुलिस की अचीवमेंट दी बुयाई पुलिस की अचीवमेंट हंड्रेड की सही पुलिस की अचीवमेंट याम वांगी मधुबो अचीवमेंट से वांगना ड्रग की ललोन ड्रग चाबा ड्रग फाबसु लेप्थेब मसे करीदगिनोब अकीब है लेतरेब अकीब लेतरब समाज क्रमाइन तौना ड्रग से मुथप ngamdoinoba अदु मुथसे हारि अखोइ पुनम अमत ओइन लेमिनर कान मुथकदौ नत्रा अदु अखोइ पुनम अमत ओइन लेमिनब जे क्रमाइन लेमिनगदौरी सरकार असिन मधु कोऑपरेशन लौतायब सरकार कोऑपरेशन लौताय क्लब की कोऑपरेशन लौताय मेरा पाइबी माचिंग कोऑपरेशन लौताय सिविल सोसाइटी ऑर्गेनाइजेशन की कोऑपरेशन लौताय मखोइदबु लेब आउट तौथन मखोइदु इंथोक्तुना थमगा करमाइन तौना ड्रग सिबु मरु फंग मुथप ngamdeino होय चिंद लाउबदी याइने ड्रग से मालेम दे मरु फंग मुथसेन लाउबदी याइबा मधु मुथनबगे पांगल दु क्राइद लागदगेबा पुनमक पुनछलक मुथन मिनदोइनेबा स्वाइद अवेयरनेस कर पीरग स्वाइद फास MR दा एखोइगी ड्रग थिंगसेने अवेयरनेस पीबा सेमिनार तौबा वर्कशॉप तौरगन यारोयबा चिंगी मनु हंजर महम चिंग से कोई ड्रग न मांगली से करीनो हाइबगी अवेयरनेस तो चिंगी चिलिनाउ सिंग से खंग बताएब मधु खंगनब होनब कनाई मथौनो सरकार मथौनेब सरकार न मधु की दमता अचीवमेंट सिंगो पुथो कांदा इमा इवेंट सिंगल लोइन चमिनर कांदा NGO सिंगल लोइन चमिनर कांदा सिविल सोसाइटी ऑर्गेनाइजेशन का चमिनर कांदा क्लब का चमिनर कांदा मधु मैम मुथप ngamdoriनेब पंगलाउद लाउब पंगलाउद ngang सगे मालेमदगे ड्रग से मरु फंग मुथलसेन लाउबदी लाइ चिंदगी वॉइस दी लाइब वॉइस दी लाइ थबक ओइन इम्प्लीमेंट तौबुदुरी याम लूरीचे थबक ओइन इम्प्लीमेंट तौबुसदा अखोइ पुनमक मानब अम दरकार होयब मरम मदुना सरकार आइन हाइजनिंगिसे सरकार सिविल सोसाइटी ऑर्गेनाइजेशन सिंग NGO सिंग क्लब सिंग मैरा पाइबी सिंगी मतेंग से लौबियोब मखोइद सुम मोइ सपोर्ट तौबियोब मखोइद
राउंड दी क्लॉक सरकार की मॉनिटरिंग ग्रुप में थादो पिरका मखोई मतेंग लोंग नबो तोबियोबा मखोई के पुन्ना थेंगनमिनर कांदा माई पाकदोरिनेबा आइगी इमुंग दे यू थकपा लेरगा आइना करमाई तोंने यू थिंगदनी सागी ने थोरकद माई पाकदोइनो मसे खनबियोबा अदुना अवेयरनेस सु कर काई पीगदे अवेयरनेस अहम मणिपुर एफन ग्राउंड दा कनोदा खुई एस वर्ल्ड एस डे न पांगथोगना ओया बोंतेबा वर्ल्ड एस डे की मकाना बकरिनो हाइसे चिंग मानदा जु खंगन बतायबा चिंग की मनु हंजन हम जु खंगन बतायबा अदुगु मदु पुनम खंगहलम होनर कांदा एकोय पुनम माई पाकमिना गदोरी लावबुदी लाई इम्प्लीमेंट तौबुदनी लुरिदी लावबुदी am लावबुदी लायबा चेर थोपदी am लाई इम्प्लीमेंट तौबुदनी लुरिसे इम्प्लीमेंट तौन होनबद मयामगी मतेंग लोबियो सरकार से अनोब सरकार ने प्रजान थाजब सरकार ने अनोब मतेंग पुनमक की मतेंग लोबीरगा कोई ड्रग्स थिंगनब कोई अमत तौन लेमिनर कांद मसे मालेमदगी मरु फंग मुथप ngमनब कोई होनसी हाइबसी नै थमजि नुंगाजे तोंगा दोंबा पेनेलिस्ट होम लिबिरकना तोंगा दोंबा मोट थंबीबा याम नुंगाई मसीगे पेनेलिस्ट होम सुना थंबीगिबदा कोई यामना कैपिटल पनिशमेंट नत्रगा प्यूनिटिव पनिशमेंट पीबा एग्जेम्पलरी पनिशमेंट पीबा अदुगा कोई बॉर्डर एरिया दा लगैबा हिदाकसिना कोई ड्रग्स से थिंगनब होनबा अदुगा लेरिबा पुलिस डिपार्टमेंट दगी लेरिबा तोंगा दोंबा मेरा बाइबी क्लब सिविल सोसाइटी को राइस सिंगसी कोई कोऑपरेशन पिनर कांदा मणिपुर सुंबा निसागे चैथेंग अमा याम लाइबा अदुगा लबीस दसु अखोई ड्रग करबार कने हेंगलाइबा सिंगसी लॉ एनफोर्सिंग एजेंसी सिंगसिना अदुगा मिलिटरी खंगदे अदुगा असम राइफल्स खंगदे मदु याम पुन्ना जमिनर कांदा अदुबा मणिपुर सी कोई जिंजंग काजिंग दबा मणिपुर मु हेंबे पा मदु थैंक यू वेरी मच अखोगी मसी के टॉकिंग पॉइंट सरो याबि दमा मसी के दी टाइम्स ऑफ मणिपुर टॉम टीवी नस लोक जबदु टॉकिंग पॉइंट मतंग एक्सप्लेनेशन जरे मेंग टाबिरु सिंग बोम कर खुरम जबोलना काने न बेथिंग जे